ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯅꯧꯕ ꯆꯍꯤꯅ ꯍꯧꯔꯛꯄꯗ ꯃꯔꯨꯞ ꯃꯄꯥꯡ ꯏꯃꯨꯡ ꯃꯅꯨꯡ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯍꯤ ꯍꯧꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯔꯨꯞ ꯃꯇꯥꯎ ꯈꯔ ꯄꯨꯜꯂꯤ꯫ ꯆꯔꯨ ꯃꯩꯁꯨ ꯊꯥꯔꯤ꯫ ꯃꯈꯣꯏꯅ ꯏꯀꯣꯏ ꯀꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯐꯝꯂꯒ ꯍꯤꯗꯥꯛ ꯊꯛꯅꯔꯤ꯫ ꯇꯣꯟꯗꯣꯟ ꯍꯥꯏꯔꯛꯏ, ꯍꯩꯖꯤꯜꯂꯛꯎ, ꯈꯔꯒ ꯌꯥꯝ ꯍꯩꯖꯤꯜꯂꯛꯎꯅꯦ, ꯑꯩꯗꯤ ꯄꯤꯛꯅ ꯄꯥꯏꯗꯦ, ꯆꯥꯎꯅ ꯄꯥꯏꯌꯦꯁꯦ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯊꯣꯝꯕꯅ, ꯍꯩꯅꯤ, ꯌꯥꯝ ꯍꯩꯅꯦꯕ, ꯌꯨꯕꯨ ꯏꯁꯤꯡ ꯊꯣꯛꯄꯗꯧꯅ ꯒꯠ ꯊꯩꯗꯨ ꯀꯩꯒꯤꯅꯣ? ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯊꯋꯥꯏꯅ ꯃꯔꯣꯝ ꯅꯨꯡꯉꯥꯏꯇꯕꯅꯤ, ꯁꯦ ꯍꯥꯏꯔꯛꯀꯦ꯫ ꯏꯅꯥꯎꯕꯅ, ꯏꯇꯥꯎ ꯊꯣꯝꯕ, ꯅꯪꯁꯨ ꯅꯨꯄꯤꯗꯤ ꯃꯁꯤꯡ ꯊꯤꯡꯉꯝꯗꯅ ꯀꯣꯏꯌꯦꯕꯨ ꯀꯥꯏꯅꯕꯁꯨ ꯃꯁꯤꯡ ꯈꯪꯗꯦꯅꯦ ꯍꯥ? ꯑꯩꯗꯧꯅ ꯑꯃꯈꯛ ꯀꯣꯏꯔꯒ ꯅꯨꯡꯉꯥꯏ ꯂꯩꯌꯨꯅꯦ꯫ ꯌꯦꯡꯉꯣ, ꯑꯩꯅ ꯍꯧꯖꯤꯛ ꯅꯣꯛꯇ ꯂꯩꯔꯤꯁꯦ ꯅꯣꯏꯕꯨ ꯀꯜꯂꯛꯇ꯭ꯔꯣ? ꯌꯥꯔꯤꯕꯨꯉꯣ, ꯅꯪꯒꯤ ꯑꯃꯗꯣ ꯑꯗꯨꯝꯇꯪ ꯀꯥꯏꯅꯕꯗ ꯇꯧꯔꯛꯇꯧ ꯃꯌꯥꯝꯗꯣ ꯏꯃꯤꯠꯇ ꯂꯣꯏ ꯎꯔꯦ꯫ ꯇꯥꯏꯅꯐꯝꯗꯤ ꯈꯪꯗ, ꯍꯥꯏꯖꯔꯨꯕꯁꯨ ꯉꯝꯗ, ꯀꯞꯄꯁꯨ ꯑꯃꯨꯛ ꯏꯀꯥꯏ, ꯍꯥ? ꯌꯨ ꯃꯌꯨꯝ ꯀꯣꯜꯂꯒ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯗꯣꯏꯅꯤꯗꯤ ꯈꯪꯖꯗ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯅꯣꯡꯗꯝꯕ? ꯃꯈꯣꯏ ꯃꯔꯛꯇꯒꯤ ꯍꯤꯗꯥꯛ ꯊꯛꯇꯅ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯇꯥꯔꯤꯕ ꯅꯣꯡꯗꯝꯕ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯅꯨꯄꯤꯁꯨ ꯀꯣꯏꯗꯕ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯖꯤꯜꯂꯛꯏ, ꯑꯗꯨꯏ ꯁꯔꯨꯛ ꯆꯠꯂꯣꯏꯁꯤꯜꯂꯨ, ꯊꯦꯡꯖꯤꯜꯂꯛꯏ꯫ ꯑꯩ ꯏꯪꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦꯕ, ꯑꯗꯩ ꯁꯨꯝ ꯊꯦꯡꯖꯤꯜꯂꯗꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯇꯣꯏꯅꯤ꯫ ꯊꯣꯝꯕꯅ, ꯏꯇꯥꯎ, ꯅꯣꯡꯗꯝꯕ, ꯁꯦ ꯏꯪꯕ ꯐꯅꯕ ꯌꯨꯁꯦ ꯈꯤꯇꯪ ꯊꯛꯆꯤꯜꯂꯨ, ꯄꯨꯡꯁꯥ ꯁꯥꯒꯠꯂꯗꯧꯅꯤ꯫ ꯑꯁ ꯉꯝꯃꯔꯣꯏꯗ, ꯅꯍꯥꯟꯋꯥꯏ ꯅꯣꯏꯅ ꯌꯥꯝ ꯊꯨꯝꯕꯅꯤ ꯍꯥꯏꯖꯤꯜꯂꯒ ꯅꯝꯗꯅ ꯄꯤꯊꯛꯈꯤꯕꯗꯣ, ꯑꯗꯨꯒ ꯑꯩꯅ ꯑꯣꯔꯒ ꯅꯣꯏꯅ ꯅꯣꯛꯂꯒ ꯌꯦꯡꯈꯤꯕꯗꯣ ꯑꯩ ꯀꯥꯎꯗ꯭ꯔꯤꯀꯣ, ꯃꯅꯝꯗꯣ ꯍꯩꯅꯗꯦ, ꯅꯣꯏ ꯑꯗꯨꯝ ꯊꯛꯆꯧꯕ, ꯑꯩ ꯊꯛꯑꯣꯏ꯫ ꯇꯣꯟꯗꯣꯟꯅ, ꯑꯣꯏꯔꯣꯏ, ꯅꯨꯄꯥꯅ ꯌꯨ ꯊꯛꯄ ꯍꯩꯇ꯭ꯔꯗꯤ ꯅꯄꯨꯟꯁꯤꯗꯣ ꯅꯨꯄꯤ ꯊꯤꯕ ꯈꯪꯉꯔꯣꯏꯅꯦ ꯅꯪꯕꯣ꯫ ꯑꯣꯏꯖꯔꯦ, ꯅꯨꯄꯤꯒ ꯊꯤꯗ꯭ꯔꯁꯨ ꯇꯣꯛꯆꯔꯒꯦ, ꯑꯗꯣ ꯆꯠꯂꯣꯏꯁꯤꯜꯂꯨ, ꯊꯛꯇꯕ ꯑꯩꯅ ꯅꯣꯏꯍꯨꯝ ꯁꯦꯟꯅꯔꯒ ꯆꯠꯄꯗꯤ ꯑꯩ ꯉꯝꯃꯣꯏꯀꯣ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯒꯗꯣ ꯇꯥꯕꯤꯕ ꯅꯠꯇꯦ ꯊꯣꯝꯕꯗꯨ ꯅꯨꯄꯤ ꯀꯥꯏꯅꯔꯦꯅꯤ ꯍꯥꯏꯗꯅ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯏꯁꯩ ꯄꯪꯁꯛꯇ ꯁꯛꯂꯛꯏ꯫ ꯇꯣꯟꯗꯣꯟꯁꯨ ꯍꯤꯗꯥꯛ ꯑꯔꯩꯕꯈꯩꯗꯨ ꯍꯩꯗꯨꯅ ꯊꯛꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯏꯅꯥꯎꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯈꯣꯏꯅꯤ ꯀꯣꯏꯅꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯅꯣꯡꯗꯝꯕꯗ ꯀꯟꯅ ꯂꯤꯔꯤ꯫ ꯑꯗꯩ ꯈꯪꯉꯕ, ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯃꯥꯁꯨ ꯍꯣꯏ ꯍꯥꯏꯔꯛꯏ꯫ ꯑꯁ ꯅꯨꯃꯤꯠꯇꯨꯗꯥꯕ ꯑꯩꯅ ꯍꯔꯥꯎꯈꯤꯕꯗꯣ ꯅꯆꯤꯟ ꯍꯦꯛ ꯊꯤ ꯍꯥꯏꯅꯤ꯫ ꯀꯩꯅꯣ ꯅꯃꯥꯏꯗ ꯁꯨꯝ ꯂꯩꯊꯣꯛꯈ꯭ꯔꯤꯗꯨꯕꯣ? ꯑꯣꯟꯁꯤꯜꯂꯛꯑꯣ, ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ꯫ ꯅꯣꯡꯗꯝꯕꯅ, ꯃꯤꯅ ꯇꯥꯅꯤꯡꯗ꯭ꯔꯗꯅ ꯃꯥꯏ ꯂꯩꯊꯣꯛꯁꯤꯐꯥꯎ ꯇꯥꯅ ꯂꯤꯌꯨ ꯋꯥꯅꯤ, ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯈꯣꯟꯅꯤꯅ ꯍꯪꯉꯣꯏ ꯕꯥꯔꯥꯕꯤꯅ ꯈꯣꯡꯕ ꯃꯥꯟꯈꯩ ꯏꯁꯩꯒꯁꯨ ꯁꯛꯏ, ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ꯫ ꯏꯇꯥꯎ ꯇꯣꯟꯗꯣꯟ, ꯅꯪꯁꯨ ꯈꯔ ꯊꯗꯤ ꯌꯥꯔꯦ, ꯅꯕꯨꯛꯀꯗꯣ ꯄꯣꯈꯥꯏꯕ ꯇꯥꯔꯦ꯫ ꯍꯦ, ꯁꯤꯐꯥꯎ ꯋꯥꯠꯂꯤꯕꯅꯤ, ꯑꯗꯨꯏ ꯁꯔꯨꯛ ꯃꯩꯗꯣ ꯇꯨꯃꯤꯟꯅ ꯇꯦꯛꯎ꯫ ꯑꯐꯥꯎ ꯌꯥꯝ ꯁꯥꯕ꯭ꯔꯥ ꯅꯪ? ꯑꯐꯥꯎ ꯌꯥꯝ ꯁꯥꯕ꯭ꯔꯕꯨ ꯅꯪ ꯅꯃꯥꯏꯗꯨꯗ ꯀꯤꯟꯁꯤ ꯊꯤꯟꯖꯤꯜꯂꯧꯔꯣ? ꯌꯥꯔꯦ, ꯑꯀꯟꯕ ꯅꯪꯒ ꯄꯥꯅꯕꯒ ꯑꯩ ꯉꯝꯖꯔꯣꯏꯕ꯫ ꯊꯣꯝꯕꯅ, ꯏꯇꯥꯎ ꯇꯣꯟꯗꯣꯟ, ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯁꯤꯗ ꯈꯠꯅꯕ ꯍꯧꯔꯤꯗꯣ ꯅꯪ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣꯅ? ꯅꯪ ꯑꯣꯏꯅ ꯅꯁꯝ ꯑꯈꯣꯏꯕꯗꯨ ꯐꯣꯏꯔꯒ ꯅꯅꯥꯛꯇ ꯇꯥꯔꯤꯕ ꯁꯟꯊꯤꯗꯨꯗ ꯅꯝꯃꯨꯔꯣ ꯅꯪ꯫ ꯇꯣꯟꯗꯣꯟꯅ, ꯑꯥꯏ, ꯆꯥꯅꯃꯛꯀꯤ ꯍꯧꯏꯅꯦ꯫ ꯅꯣꯡꯗꯝꯕꯁꯤꯅ ꯀꯔꯤ ꯃꯥꯅ ꯍꯥꯏꯈꯤꯕꯗꯨꯕꯨ ꯅꯣꯡꯗꯣꯟ ꯁꯅꯥ ꯀꯥꯏꯅ? ꯍꯩ, ꯑꯗꯨꯝꯕ ꯇꯤꯟꯅꯔꯒ ꯃꯊꯣꯡ ꯃꯔꯣꯡ ꯈꯪꯗꯕꯗꯨ ꯇꯧꯅꯨꯍꯦ꯫ ꯊꯣꯝꯕꯅ, ꯑꯦꯔꯥ, ꯃꯤ ꯎꯁꯤꯠꯇꯕ, ꯌꯨꯃꯥꯏ ꯆꯦꯟꯕ ꯅꯃꯥꯏꯗꯨꯗ ꯀꯤꯟ ꯑꯆꯧꯕꯁꯤꯅ, ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯤꯁꯥ ꯄꯥꯅꯔꯛꯄꯒꯤ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗ ꯈꯠꯅꯔꯛꯏ꯫ ꯅꯣꯡꯗꯝꯕꯅ ꯄꯥꯈꯠꯅ ꯈꯠꯅꯔꯤꯕꯅꯤꯗꯨ ꯈꯥꯝꯖꯤꯟꯒꯦ ꯍꯥꯏꯅ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯏꯅꯥꯎꯕꯅ ꯂꯦꯡꯖꯨꯝꯗꯨꯗ ꯐꯥꯔꯒ ꯃꯥꯏ ꯋꯥꯔꯤ ꯇꯥꯈꯣ ꯍꯥꯏꯕꯒꯨꯝ ꯋꯥꯔꯤ ꯂꯤꯔꯛꯄ ꯍꯧꯔꯛꯏ꯫ ꯅꯣꯡꯗꯝꯕꯅ, ꯑꯃꯨꯛꯀ ꯂꯥꯎꯒꯦ, ꯅꯣꯏ ꯑꯉꯥꯎꯕ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯕꯗ ꯑꯩ ꯑꯣꯏꯅ ꯊꯛꯇꯨꯅ ꯉꯥꯎꯗꯣꯔꯦ꯫ ꯂꯩꯍꯧꯔꯣ ꯅꯣꯏ ꯑꯅꯤꯁꯨ ꯈꯠꯅꯒꯦꯔꯥ ꯍꯥꯠꯇꯣꯛꯅꯒꯦꯔꯥ ꯇꯧꯔꯣ꯫ ꯏꯅꯥꯎꯕ, ꯅꯪꯁꯨ ꯅꯊꯟꯇ ꯋꯥꯔꯤ ꯂꯤꯖꯔꯒꯅꯦ ꯅꯊꯟꯇ ꯈꯨꯝꯍꯧꯔꯣ꯫ ꯆꯠꯂꯤ ꯑꯩ, ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯣꯅ ꯐꯅꯤ, ꯁꯛꯁꯤꯡꯁꯤꯗꯤ꯫ ꯏꯅꯥꯎꯕꯅ, ꯆꯠꯈꯤꯅꯦ꯫ ꯑꯁ ꯊꯣꯝꯕ, ꯇꯣꯟꯗꯣꯟ, ꯅꯣꯏ ꯑꯅꯤꯁꯨ
Kara Punaradi, Yatos, Karin, Nupana Punabu, some of Punab. Don't. I did some poiky day, Yar, Nansitado. Poor reader, Colay, Gianam Taje. Tombana, no somebody sacrable. Just keep in a draw, I like the late Tombana. Oh, Pepe. Maggie me sang beer, either it out on the cat beer, Manaka show him the bit keep it away. In Albana, although I could see some nurse, it out on say, if I need a mayum the career, things in beerus. Masisu, what pongam the gay, ta ida toishi, Tomba, law, it out on say, Jing Bratam, Toraga, mayum the Tomsi. Asiaraga Makoy and Nina, don't Misauraga, mayum the things in Mizakri. Some the nong damba, lamida some lakbada, Leraki Wayam Nahoba, Karasupo, Pamado Yoshile, nong dambana. Mapamsilan to Omjini. Imahoina, see you up and say, Karadum, I never need it. Don't Dandorita. Ma, powdery, you Zabanga boys a gecko. Nong damba, Arabi sor kuding masina patli. Wapanadu, some latorapada, nong dambagi lukamda, park lang na tari. Ayo, Kanada. Could have let him did it. Tamnariba Kaiduni. Ibo, you come the day, Tanarushi. I remember the Hagadana, Wapan, make a dome, Nico. Handum got already. Haibagatobaga, Amakasutari. Handaki nong damba, Sumki Zerak Laduna, Hana Yinglam Dana, Mayumlum the hot the Zienki. Usina Sina Mayum Yorakli, Mamang Tongdu, Tapnatili. Ma, Tongangdo. Ma, Tajabo, Tongangdo. Kartum dear, Hagulomima. Mamado, Tongdu Hangdo to Nangangley. Tong Silonjing da, Gan Hanzilak Pudika doge. How's it a thing was it Hanzilak laga? Assume a sari mia. Ha, assume sari meba. Ma, from the Tamnarak Pagi, Karaki, Richile, consider Isho Langile. Mayim to Topiro, Isase, I'm talking. Hoi, si, Ima Topi. The Sado, Giga Lake Hangadi, Nan Hanzilo Ninang, Janlo, Ima Tonglun Silaki. Siwidi, Karaki Pari. Koidi, look up the Tare Niba. Cocas, Norris, either Ganam Tajay. Imasutum, I should say. I hang si mahokshi, no ngalatli, nung dambagi mamana, masanu paba hodore. Ibunga, how got loni nang wa? Lay mo the guinea. Sing he can lay lao. How got luck ribasipa? How got it? It's a good hazard. Nan kay. Iman lay but Jali duty. Maybe a mupauxatri, and Sutali, Iman them Zapiru. Adudamu Sata lady, Madame Sitian Craninia. Nangama, South Sound Lady Basia, Paconama Paucana Jadi, Caricanarique. How animo? Why, I said the rock. Jingy di, Yum the Bloom was young the woo. Ah, me the year of labels at Nettie. Hey, Nang the lady, Naminamito, Satato Lagania, Prep set. Ayoki inglabal silmarak aduda matausinba kayadi tabak may kay pangnari. Sangari matakta tongduna lamsang satwas yawnari. Laisilmarak aduda sangi sarik makola duna nung siba amata oybagi pauzil su pubugum na tawri. Nung damba makuta ko na mapay dun lai. Mahakti lai mo'y mayum sukhang manate mamana talo so haybagi na dumaglakli ba ni. Inalay si mayum sukhang manate. Siraan turan siyang siludana amoy susup na dana ba. Kun aroy boy pa naragay no, miso, baka nasa nakijin eh. Nada no inang doy sipo. O, ada, nupa man salis yan, asi diyak tangage. O, iyan ba, kanyang tangzage. Karilere, hiktango ni. Chinghi yun bi, lay mo igi tonggal sipo, karang boy bira mo no. O, sidagi sum na sa laga, tonggal ahum subo do, ado lay raman eh. Nang bu, chinghi lugi hari bro. Ay ginatida, ay ko imagi ni. Iyan ba, ado di, ay mo sa zero kiki. Nupato na taglagpa tonggaladunda nung damba tap na changlay. Adubo, yumdugi mira kangdi nupi mo dati na ngangli, nupi do sukung matawdi, magitokpa karino tabak amat tawdunalay. Nung damba jang sikaday, jang loy sikaday tawduna duminalip lagalay. Hey! Ngarang ini nangonda kaya hikike, ha? Ayuk nung ngalakpada yum silarangon haba na cho. Namay dubo, ikay ba kay sukang jabo, kangoy ni, sawan ki mamay panbinina. Aibo yum si lay jadi kay da lay suay ba no? Karigino nung tigay ngonda kanama tamang birisipa. Hau ba tabon ni?
ꯑꯩꯅ ꯁꯦꯜ ꯈꯔ ꯄꯤꯌꯣ ꯍꯥꯏꯕꯗ ꯅꯪꯅ ꯄꯤꯈꯤꯕ꯭ꯔꯣ? ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯩꯉꯣꯟꯗ ꯀꯟꯈꯠꯂꯒ ꯅꯆꯤꯟ ꯈꯨꯝꯃꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯆꯠꯂꯣꯏꯗꯤ ꯀꯣꯛ ꯆꯠꯂꯣ, ꯑꯗꯨꯝ ꯀꯜꯂꯒ ꯂꯩꯁꯤꯟꯒꯅꯨ, ꯅꯅꯝ ꯇꯠꯈꯤꯗꯅꯤ꯫ ꯁꯦꯜ ꯂꯩꯇꯦ, ꯉꯔꯥꯡꯗꯤ ꯆꯤꯡꯍꯤꯁꯨ ꯄꯨꯠꯍꯧꯗ꯭ꯔꯤ, ꯑꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯁꯤ ꯃꯆꯤꯟ ꯌꯥꯝ ꯈꯨꯝꯃꯤꯅꯦ, ꯃꯁꯤ ꯃꯃꯥꯏꯁꯤꯗ ꯈꯨꯄꯥꯛ ꯊꯥꯖꯤꯟꯒꯦ꯫ ꯅꯣꯡꯗꯝꯕꯅ ꯊꯥꯈꯤꯗꯣꯔ ꯃꯥꯜꯂꯦ, ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯣ ꯍꯦꯛꯇ ꯂꯥꯎꯔꯛꯀꯦ꯫ ꯑꯣ ꯆꯤꯡꯍꯤ ꯂꯩꯕ ꯂꯥꯛꯏꯌꯦ, ꯆꯤꯡꯍꯤ꯫ ꯅꯣꯡꯗꯝꯕꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯏꯁꯧ ꯂꯥꯡꯂꯕ ꯅꯨꯄꯥꯗꯨꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯅꯣꯡꯗꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯌꯥꯝ ꯁꯥꯎꯅ ꯉꯥꯡꯂꯝꯕ ꯅꯨꯄꯥꯗꯨ ꯀꯔꯤ ꯂꯩꯕꯅꯣ ꯈꯪꯗꯦ, ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯂꯩꯃꯗꯒꯤ ꯆꯤꯡꯍꯤ ꯂꯩꯔꯣꯅ ꯍꯥꯏꯔꯛꯏ, ꯂꯩꯃꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯑꯣ ꯑꯩ ꯏꯁꯥꯃꯛ ꯂꯩꯃꯅꯤ, ꯆꯤꯡꯍꯤꯁꯦ ꯍꯧꯖꯤꯛꯇ ꯁꯧꯕꯗ ꯉꯥꯏꯔꯤ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯕ ꯌꯥꯅꯤꯀꯣ? ꯑꯧ ꯌꯥꯅꯤ꯫ ꯀꯩꯅꯣ ꯁꯤꯗꯤ ꯌꯥꯝ ꯑꯉꯥꯡ ꯃꯥꯜꯂꯤꯗ, ꯏꯃꯥꯅ ꯍꯥꯏꯔꯛꯄꯗꯗꯤ ꯑꯍꯜ ꯍꯅꯨꯕꯤꯒ ꯃꯥꯜꯂꯨꯔꯦ꯫ ꯁꯦ ꯐꯤꯗꯥꯁꯤꯗ ꯐꯝꯕꯤꯌꯨ, ꯁꯨꯝ ꯂꯦꯞꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ, ꯈꯣꯟꯗꯣ ꯄꯤꯕꯤꯔꯛꯑꯣ, ꯆꯤꯡꯍꯤ ꯍꯥꯞꯆꯔꯛꯂꯒꯦ꯫ ꯁꯤ ꯍꯧꯖꯤꯛꯀꯤꯗꯨꯅ ꯅꯈꯣꯏ ꯄꯥꯕ꯭ꯔꯣ? ꯅꯠꯇꯦꯗ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ꯫ ꯁꯤꯗ ꯂꯩꯔꯦ ꯑꯗꯣꯝꯒꯤ ꯆꯤꯡꯍꯤ꯫ ꯄꯤꯔꯛꯂꯤꯕ ꯆꯤꯡꯍꯤꯗꯨ ꯇꯞꯅ ꯂꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯉꯁꯥꯏ ꯃꯃꯥꯅ ꯄꯤꯔꯛꯈꯤꯕ ꯁꯦꯜꯗꯨ ꯄꯤꯔꯝꯂꯒ ꯇꯞꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯅꯣꯡꯗꯝꯕ ꯂꯥꯛꯏ꯫ ꯑꯁ ꯆꯣꯞꯄꯤ, ꯑꯩꯅꯗꯤ ꯂꯩꯁꯥꯕꯤꯅꯤꯅ ꯈꯜꯂꯒ ꯍꯥꯏꯔꯨꯔꯒ ꯃꯣꯏ ꯅꯨꯄꯥ ꯑꯣꯏ ꯂꯩꯔꯝꯃꯤ꯫ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯂꯨꯍꯣꯡꯂꯛꯑꯝꯗꯧ ꯃꯥꯜꯂꯤ꯫ ꯑꯩꯗꯤ ꯏꯃꯥꯕꯣꯛ ꯍꯣꯏꯗ ꯀꯨꯏꯅ ꯂꯩꯔꯨꯕꯅꯤꯅ ꯀꯩꯝ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯊꯣꯝꯕꯁꯨ ꯇꯥꯟ ꯆꯥꯅ ꯂꯝꯕꯤꯗ ꯊꯦꯡꯅꯩ꯫ ꯅꯣꯡꯗꯝꯕ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯆꯤꯡꯍꯤ ꯂꯩꯔꯨꯏꯅꯤ꯫ ꯀꯩꯅꯣ ꯉꯔꯥꯡ ꯍꯦꯟꯖꯤꯟꯈꯤꯕꯒꯤ ꯇꯨꯝꯃꯒ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯩꯗꯧ ꯍꯧꯒꯠꯂꯤꯅꯣ ꯅꯪꯕꯣ? ꯀꯩꯗꯧ ꯍꯧꯒꯠꯂꯤꯅꯣ? ꯏꯁ ꯀꯔꯦꯝꯅꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯅꯁꯛꯇꯨꯒ꯫ ꯑꯗꯣ ꯑꯩꯗꯤ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯆꯠꯄ ꯍꯧꯔꯅꯤ꯫ ꯏꯇꯥꯎ ꯇꯣꯟꯗꯣꯟꯒ ꯏꯅꯥꯎꯕꯁꯨ ꯌꯥꯎꯅꯤ ꯍꯥꯏꯕꯅꯤ, ꯅꯪ ꯌꯥꯎꯅꯤꯡꯗ꯭ꯔꯣ? ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯅ ꯌꯥꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦ, ꯆꯠꯄꯕꯨꯗꯤ ꯑꯩꯁꯨ ꯆꯠꯅꯤꯡꯉꯤ꯫ ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦ, ꯈꯨꯜꯁꯤꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯗꯤ ꯍꯌꯦꯡꯗꯒꯤ ꯅꯊꯟꯇ ꯀꯥꯎꯁꯤꯟꯅꯔꯒ ꯂꯩꯔꯣꯅꯦ ꯍꯥ? ꯅꯁꯛꯇꯨꯒ ꯅꯨꯄꯤ ꯁꯥꯕꯤ ꯃꯥꯜꯂꯗꯅ꯫ ꯀꯩꯅꯣ ꯊꯣꯝꯕ, ꯅꯨꯄꯤ ꯁꯥꯕꯤ ꯃꯥꯜꯂꯦꯕꯣ? ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯊꯕꯛ ꯁꯨꯕ ꯂꯥꯛꯀꯅꯤ꯫ ꯏꯃꯥꯗꯤ ꯌꯥꯅꯕ ꯑꯩ ꯍꯥꯏꯅꯒꯦ, ꯏꯊꯟ ꯂꯩꯍꯧꯕꯒ ꯉꯝꯃꯔꯣꯏ ꯑꯩ꯫ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ, ꯏꯃꯥꯅ ꯆꯤꯡꯍꯤ ꯉꯥꯏꯔꯝꯃꯅꯤ꯫ ꯑꯩꯁꯨ ꯆꯤꯡꯍꯤ ꯂꯩꯕ ꯂꯥꯛꯏꯅꯤ꯫ ꯑꯩꯈꯣꯏ ꯏꯆꯦꯒ ꯏꯃꯥꯒꯅ ꯂꯥꯛꯇꯦꯅ ꯄꯣꯔꯣꯛ ꯁꯣꯝꯕꯗ ꯂꯣꯏꯔꯝꯃꯅꯤ꯫ ꯐꯔꯦ, ꯍꯣꯔꯦꯟ ꯂꯝꯄꯥꯛꯇ ꯄꯨꯜꯂꯁꯤ꯫ ꯉꯥꯏꯈꯨꯑꯣ, ꯀꯔꯤꯅꯣ? ꯅꯪꯕꯨ ꯆꯤꯡꯍꯤ ꯌꯣꯜꯂꯤꯕ ꯌꯨꯝꯗꯣ ꯈꯪꯉꯕꯣ? ꯈꯪꯗ꯭ꯔꯗꯤ ꯇꯥꯛꯄꯤꯒꯦ ꯍꯥꯏꯒꯦ ꯇꯧꯅꯤ꯫ ꯏꯁ ꯏꯕꯨꯡ ꯃꯁꯛ ꯐꯖꯕ, ꯑꯩꯗꯤ ꯅꯍꯥꯟꯈꯩꯁꯨ ꯑꯗꯨꯝ ꯂꯩꯕ ꯆꯠꯂꯤꯅ, ꯃꯥꯅ ꯉꯁꯤꯒ ꯆꯠꯂꯨꯔꯒ ꯍꯩꯄꯥꯒꯁꯨ ꯁꯥꯖꯤꯜꯂꯛꯏ꯫ ꯆꯠꯂꯣ ꯅꯌꯨꯝꯗ ꯆꯠꯂꯣ, ꯁ꯭ꯋꯥꯏꯗꯅꯦ ꯑꯉꯥꯡꯅ ꯀꯨꯏꯅ ꯂꯩꯔꯅꯨ, ꯑꯩꯁꯨ ꯆꯠꯂꯤ꯫ ꯃꯥꯅ ꯑꯣꯏꯅ ꯁꯤꯜꯂꯝꯃ ꯆꯠꯈ꯭ꯔꯤꯅꯤ꯫ ꯏꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯕ ꯉꯁꯥꯏꯒꯤꯗꯣ? ꯑꯁ ꯀꯩꯅꯣ ꯑꯩ ꯋꯥꯈꯜꯁꯤꯕꯣ, ꯀꯩꯁꯨ ꯅꯠꯇꯕꯗ ꯆꯩꯅꯝꯅꯃꯩꯁꯤꯕꯣ? ꯀꯥꯟꯅꯩ, ꯏꯃꯥꯗ ꯑꯣꯏꯅ ꯍꯪꯉꯨꯒꯦ꯫ ꯅꯣꯡꯗꯝꯕꯗꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯩꯃ ꯆꯤꯡꯍꯤꯗꯨ ꯂꯣꯏꯅ ꯌꯣꯟꯕ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯅꯕ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯨꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ꯫ ꯁꯦꯜꯗꯨ ꯈꯔ ꯄꯤꯔꯧꯗꯅ, ꯌꯨꯝꯁꯤ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯅꯁꯥꯅ ꯈꯪꯅ ꯁꯠꯆꯄꯤꯔꯛꯑꯣ꯫ ꯑꯩꯈꯣꯏ ꯃꯄꯥ, ꯅꯪꯕꯨ ꯋꯥꯈꯜ ꯈꯔ ꯊꯥꯕꯤꯔꯣ, ꯀꯩꯗꯧꯔꯒꯦ? ꯀꯔꯤ? ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯏꯁꯦ? ꯏꯁ ꯋꯥꯈꯜ ꯈꯔ ꯇꯥꯕꯤꯔꯣ ꯀꯥꯏꯅ, ꯅꯁꯥꯁꯨ ꯄꯣꯛꯇꯕ ꯅꯪꯅ ꯍꯥꯏꯕ ꯋꯥꯕꯨ ꯑꯩꯅ ꯀꯩꯗꯧꯕꯩ ꯇꯥꯗꯣꯔꯤꯒꯦ? ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯇꯥꯍꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯐꯠꯇꯕ ꯅꯤꯁꯥꯗꯤ ꯑꯔꯩꯒ ꯁꯤꯖꯤꯟꯅꯔꯦ, ꯑꯃꯥꯏꯕꯅꯁꯨ ꯆꯥꯔꯅꯨ ꯍꯥꯏꯔꯝꯂꯕ ꯅꯠꯇ꯭ꯔꯣ? ꯃꯄꯥ ꯈꯛꯇꯔꯣ ꯏꯆꯥ ꯄꯥꯝꯂꯤꯕꯁꯦ? ꯑꯩꯗꯤ ꯃꯃꯥ ꯑꯣꯏꯅꯤꯡꯉꯝꯃꯣꯏ ꯈꯟꯕ꯭ꯔꯣ? ꯁ꯭ꯋꯥꯏꯗ ꯀꯞꯁꯤꯟꯅꯔꯛꯀꯅꯣ, ꯁꯦꯜ ꯄꯤꯔꯣ ꯍꯥꯏꯔꯒ ꯊꯥꯏꯅꯒꯤ ꯄꯥꯔꯤ ꯄꯨꯔꯤꯡ ꯐꯒꯠꯂ ꯂꯩꯔꯤ꯫ ꯐꯅ ꯉꯥꯡꯂꯕꯁꯨ ꯋꯥꯈꯜ ꯇꯥꯔꯣꯏ ꯈꯟꯅ ꯇꯥꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯜ ꯈꯔꯗꯨ ꯄꯤꯔꯛꯏ꯫ ꯁꯦ ꯈꯔꯁꯤ ꯂꯧꯕꯤꯔꯣ꯫ ꯍꯣ, ꯉꯁꯥꯏꯅ ꯀꯣꯛ ꯄꯤꯔꯛꯄ ꯌꯥꯕꯗꯣ, ꯄꯣꯠꯆꯣꯏ ꯉꯥꯡꯂꯒ ꯀꯣꯏꯊꯣꯛꯇꯨꯅ ꯑꯃꯨꯛ ꯂꯩ꯫ ꯁꯤ ꯑꯣꯏꯗꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯌꯥꯔꯅꯤ꯫ ꯑꯩ ꯊꯣꯛꯑꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯂꯩꯃꯁꯨ꯫ ꯊꯣꯛꯈ꯭ꯔꯤꯕ ꯃꯄꯨꯔꯣꯏꯕꯗ ꯋꯥꯔꯧꯅ ꯌꯦꯡꯖꯔꯒ ꯂꯩꯍꯧꯏ꯫ ꯁꯣꯝꯗ ꯅꯣꯡꯗꯝꯕ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯃꯃꯥꯅ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯂꯒ ꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯉꯥꯏꯔꯝꯃꯤ꯫ ꯏꯃꯥ, ꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯔꯛꯂꯤꯕꯁꯤꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯅꯣ? ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯤꯒꯦ ꯑꯩꯕꯣ? ꯃꯌꯨꯝꯗꯣ ꯈꯪꯗꯗꯅ ꯀꯣꯏꯍꯪ ꯍꯪꯂꯒ ꯂꯩꯔꯤꯕ꯫ ꯑꯗꯨ ꯏꯃꯥ, ꯆꯤꯡꯍꯤꯁꯦ ꯏꯃꯥꯅ ꯑꯗꯨꯝ ꯌꯨꯝꯗ ꯐꯨꯠꯄꯗꯤ ꯌꯥꯗ꯭ꯔꯣ? ꯃꯤꯗꯒꯤ ꯑꯃꯨꯛ ꯂꯩꯔꯤꯁꯦ ꯄꯥꯝꯃꯨꯗ꯭ꯔꯣ? ꯁꯦꯜ ꯄꯥꯝꯃꯨꯗ꯭ꯔꯕ? ꯑꯩꯈꯣꯏꯅ ꯆꯤꯡꯍꯤ ꯐꯨꯠꯄꯗꯨꯗꯤ
ꯂꯩꯃꯅ ꯐꯨꯠꯄꯅ ꯍꯦꯟꯅ ꯃꯅꯝ ꯅꯨꯡꯁꯤꯅꯦ ꯁꯝꯀꯁꯦ ꯃꯅꯥꯛ ꯐꯖꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈ꯭ꯔꯕꯖꯥꯠꯅꯤ ꯃꯅꯥ ꯃꯁꯤꯡ ꯂꯣꯏꯅ ꯁꯨꯅ ꯍꯥꯞꯂꯒ ꯐꯨꯠꯂꯕꯅꯤꯅ ꯂꯩꯃꯒꯤ ꯆꯤꯡꯍꯤ ꯍꯥꯏꯅꯅꯦ ꯃꯃꯤꯡ ꯆꯠꯂꯤꯅꯦ ꯑꯣ ꯑꯗꯨꯝꯕ ꯑꯃꯁꯨ ꯂꯩꯕ ꯑꯣꯏꯔꯦ ꯏꯃꯥ ꯑꯩ ꯍꯌꯦꯡꯗꯒꯤ ꯏꯇꯥꯎꯈꯩꯒ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯌꯥꯔꯣꯏ ꯀꯥꯏꯅꯒ ꯑꯃꯨꯛ ꯈꯝꯂꯛꯄ ꯌꯥꯔꯣꯏꯀꯣ ꯊꯕꯛ ꯁꯨꯕ ꯍꯩꯖꯤꯜꯍꯧꯗ꯭ꯔꯗꯤ ꯍꯌꯦꯡ ꯃꯤꯅ ꯌꯥꯝ ꯅꯣꯛꯅꯅꯦꯕ ꯃꯃꯥꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯅꯣꯡꯗꯝꯕ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯃꯥꯁꯨ ꯃꯁꯥꯁꯦ ꯐꯖꯟꯕ ꯌꯥꯔꯣꯏ ꯈꯟꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯖꯔꯁꯅꯨ ꯈꯜꯂꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯅꯣꯡꯗꯝꯕꯗꯨ ꯃꯈꯣꯏ ꯌꯨꯝꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯏꯅꯥꯎꯕ ꯍꯣꯏꯗ ꯂꯥꯛꯏ ꯀꯧꯕ ꯇꯧꯗꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯏꯅꯥꯎꯕꯒꯤ ꯀꯥꯗ ꯆꯪꯂꯒ ꯐꯃꯨꯡꯗ ꯍꯤꯞꯊꯈ꯭ꯔꯦ ꯏꯅꯥꯎꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯦ ꯀꯩꯗꯧꯔꯤꯕ ꯅꯪꯅꯗꯨꯗ ꯂꯥꯛꯄ ꯑꯝꯇ ꯈꯪꯍꯧꯗꯦꯅꯦ ꯑꯩꯅ ꯂꯥꯛꯄꯗ ꯅꯪꯗꯤ ꯁꯤꯗ ꯂꯩꯁꯨ ꯂꯩꯔꯝꯗꯅ ꯑꯣ ꯆꯔꯥ ꯋꯥꯂꯨꯕꯅꯤ ꯅꯪ ꯂꯥꯛꯀꯅꯤ ꯈꯪꯗꯅ ꯑꯩꯅ ꯍꯥꯟꯅ ꯆꯥꯊꯣꯛꯏꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯤꯒꯤꯒ ꯌꯦꯡꯗꯈꯩ ꯅꯊꯤꯕꯣꯡꯗꯣ ꯅꯃꯛ ꯍꯦꯛꯇ ꯆꯥꯈꯤꯗꯣꯏꯕ ꯑꯣ ꯅꯍꯥꯟꯈꯩ ꯅꯪꯗꯤ ꯑꯗꯨꯒꯤꯗꯃꯛ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯂꯩꯔꯝꯃꯤꯖꯥꯠꯅꯤꯅꯦ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯆꯐꯨ ꯌꯥꯏ ꯀꯣꯏꯄꯥꯛ ꯄꯥꯛꯑꯒ ꯑꯗꯨꯝ ꯆꯥꯏꯗꯨꯗꯤ ꯑꯩ ꯀꯩ ꯍꯥꯏꯒꯦ ꯏꯁꯧ ꯂꯥꯡꯉꯤꯕ ꯀꯥꯏꯗꯨꯔꯣ ꯌꯦꯡꯗꯦ ꯅꯁꯛꯇꯣ ꯈꯔ ꯆꯪꯁꯤꯜꯂꯨ ꯃꯤꯒꯤ ꯐꯃꯨꯡꯁꯤꯗ ꯐꯜꯂꯒ ꯍꯤꯞꯇꯔꯒ ꯂꯩꯔꯅꯨ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯍꯤꯞꯀꯦ ꯏꯅꯥꯎꯕ ꯀꯔꯤꯅꯣ ꯀꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯆꯤꯡꯍꯤ ꯌꯣꯟꯕꯤ ꯂꯩꯃꯗꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯪꯉꯤ ꯀꯩꯅꯣ ꯃꯥꯏ ꯅꯨꯄꯥꯅ ꯌꯥꯝ ꯑꯣꯠꯄꯤꯕ ꯃꯥꯜꯂꯦ ꯃꯥꯗꯣ ꯊꯤꯅꯁꯨ ꯑꯗꯨꯝ ꯉꯥꯡꯕꯤꯕ ꯃꯥꯜꯂꯦ ꯌꯦꯡꯕꯗꯁꯨ ꯑꯉꯥꯡ ꯑꯣꯏꯅ ꯎꯏ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯗꯨꯗꯤ ꯑꯍꯜꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯏꯇꯩꯃ ꯀꯧꯔꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯖꯔꯝꯅꯤ ꯑꯦ ꯅꯪꯗꯤ ꯃꯥꯏ ꯃꯔꯝꯗ ꯈꯪꯕ꯭ꯔꯣ ꯈꯪꯂꯗꯤ ꯈꯔ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣ ꯅꯪ ꯋꯥꯇꯥꯁꯤꯗꯤ ꯑꯩ ꯁꯨꯝ ꯆꯤꯡꯅ ꯈꯜꯂꯛꯇꯧꯔꯦꯀꯣ ꯅꯠꯇꯦ ꯅꯪꯕꯨ ꯅꯍꯥꯟꯈꯩꯗꯤ ꯁꯨꯝꯕ ꯋꯥꯁꯦ ꯑꯃꯨꯛꯐꯥꯎ ꯆꯥꯗꯕꯅꯤ ꯀꯗꯥꯏꯗꯒꯤ ꯃꯍꯨꯠ ꯆꯤꯜꯂꯒ ꯈꯪꯂꯨꯔꯤꯅꯣ ꯏꯇꯩꯃ ꯂꯩꯕꯗꯨꯕꯣ ꯑꯁ ꯋꯥꯈꯜꯒꯗꯤ ꯅꯪꯁꯨ ꯉꯁꯥꯏꯌꯨꯛꯇꯣ ꯏꯃꯥꯅ ꯆꯤꯡꯍꯤ ꯂꯩꯔꯁꯨ ꯍꯥꯏꯗꯅ ꯅꯝꯗꯅ ꯆꯠꯍꯜꯂꯤ ꯑꯗꯨꯗ ꯈꯪꯉꯤꯅꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯨꯝ ꯍꯪꯕꯅꯤ ꯑꯗꯨ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯗꯨꯕꯣ ꯑꯣ ꯅꯨꯡꯉꯥꯏꯇꯕꯩ ꯑꯣꯏꯔꯦ ꯀꯥꯏꯗꯒꯤ ꯅꯪꯒꯤ ꯈꯨꯋꯪꯗꯨꯗꯩꯗꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯜꯂꯨꯔꯤ ꯅꯣꯡꯗꯝꯕ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤ ꯍꯌꯦꯡꯗꯒꯤ ꯑꯗꯨꯝ ꯆꯤꯡꯍꯤ ꯂꯧꯕ ꯆꯠꯇꯥꯔꯦ ꯅꯣꯡꯗꯝꯕꯁꯨ ꯃꯣꯃꯣꯟ ꯇꯧꯔꯛꯏ ꯏꯅꯥꯎꯕꯅ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯏ ꯅꯣꯡꯗꯝꯕ ꯑꯩꯁ ꯇꯥꯗꯦꯅꯦ ꯃꯥꯏꯁꯤ ꯑꯩꯅ ꯈꯜꯂꯤ ꯁꯣꯏꯅ ꯆꯨꯝꯗꯣꯏꯅꯤ ꯃꯁꯤ ꯐꯛꯂꯥꯡꯁꯤꯒ ꯄꯥꯟꯅꯅ ꯍꯦꯛꯇ ꯀꯥꯎꯁꯤꯟꯒꯦ ꯍꯩ ꯗꯤꯁ ꯎꯏꯃ ꯀꯩꯅꯣ ꯏꯅꯥꯎꯕ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯈꯣꯡꯅꯤꯅ ꯍꯥꯝꯃꯤ ꯈꯪꯗꯦ ꯍꯥꯝꯗꯦꯁꯨ ꯈꯪꯗꯦ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦꯃꯤ ꯏꯁ ꯃꯥꯅ ꯑꯁꯨꯝ ꯁꯥꯔꯛꯇꯅ ꯍꯣꯏ ꯀꯩꯅꯣ ꯅꯪꯅ ꯋꯥꯈꯜꯒ ꯈꯜꯂꯒ ꯃꯣꯃꯣꯟ ꯅꯣꯛꯈ꯭ꯔꯤꯗꯣ ꯏꯕꯣ ꯅꯪꯒꯤꯗꯣ ꯏꯇꯩꯃ ꯂꯩꯕꯗꯨ ꯄꯥꯝꯕ ꯃꯥꯜꯂꯦꯀꯣ ꯑꯁ ꯅꯪꯁꯨꯕ ꯃꯤꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯅꯨꯄꯤꯗꯨꯗ ꯑꯩꯅ ꯀꯃꯥꯏꯅ ꯄꯥꯝꯗꯣꯔꯤꯒꯦ ꯇꯜꯂꯦ ꯅꯪꯁꯤꯗꯤ ꯑꯩꯉꯣꯟꯗ ꯐꯥꯎ ꯑꯗꯨꯝꯕ ꯋꯥꯈꯜ ꯈꯟꯖꯤꯜꯂꯛꯏ ꯈꯟꯗꯤ ꯈꯟꯗꯕ ꯑꯣꯏꯔꯦ ꯅꯪ ꯃꯑꯣꯡꯗꯨꯗ ꯁꯨꯝ ꯆꯤꯡꯅꯕꯩ ꯍꯥꯏꯕꯅꯤꯀꯣ ꯑꯗꯣ 이때임을 ꯂꯩꯃꯗꯣ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯕꯗꯗꯤ ꯃꯥꯏ ꯅꯨꯄꯥꯗꯣ ꯅꯤꯁꯥ ꯆꯥꯃꯟꯗꯅ ꯃꯁꯥꯗꯣ ꯂꯣꯏ ꯁꯣꯛꯑꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯉꯥꯡꯁꯨ ꯑꯗꯨꯝ ꯏꯅꯥꯎꯕꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯦ ꯅꯣꯡꯗꯝꯕꯁꯨ ꯏꯅꯥꯎꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯚꯥꯞ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯀꯥꯗꯨ ꯍꯥꯏꯐꯦꯠ ꯅꯣꯝꯃꯤ ꯑꯣ ꯑꯉꯥꯡ ꯌꯥꯎꯗꯕꯩ ꯑꯣꯏꯔꯝꯂꯅꯤ ꯊꯤꯅ ꯇꯧꯕꯤꯔꯤꯗꯣ ꯑꯉꯛꯄꯅꯤꯀꯣ ꯃꯥꯏ ꯅꯨꯄꯥꯗꯨꯁꯨ ꯃꯁꯥꯅ ꯁꯣꯏꯖꯔꯒ ꯅꯨꯄꯤꯗꯤ ꯇꯥꯏꯁꯤꯜꯂꯤ ꯕꯦꯔꯥꯅꯤ ꯅꯪꯅꯗꯨꯗ ꯑꯗꯨ ꯌꯥꯝ ꯁꯥꯎꯕꯤꯔꯤꯗꯨꯅ ꯀꯩꯒꯤ ꯑꯩ ꯀꯥꯏꯗ ꯁꯥꯎꯒꯦ ꯁꯤ ꯅꯈꯣꯡꯒꯁꯦ ꯊꯥꯡꯒꯠꯂꯛꯀꯅꯣ ꯑꯝꯇ ꯍꯩꯅꯗꯦꯕ ꯑꯩ ꯉꯥꯛꯇ ꯇꯨꯝꯒꯦ ꯍꯣꯔꯦꯟ ꯂꯝꯄꯥꯛꯇ ꯊꯣꯛꯑꯝꯗꯥꯏꯗ ꯍꯧꯗꯣꯔꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯗꯝꯕ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ ꯏꯅꯥꯎꯕꯁꯨ ꯅꯥꯀꯟ ꯑꯣꯟꯊꯣꯛꯂꯒ ꯇꯨꯝꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯅꯔꯛꯂꯤ ꯃꯤꯌꯥꯝꯁꯨ ꯂꯩꯁꯥꯕꯤ ꯈꯔꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯡꯅꯔꯛꯂꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗꯨꯒꯤ ꯃꯁꯤ ꯑꯃꯗ ꯊꯣꯝꯕ ꯇꯣꯟꯗꯣꯟ ꯑꯃꯗꯤ ꯅꯣꯡꯗꯝꯕ ꯏꯅꯥꯎꯕ ꯃꯈꯣꯏ ꯃꯔꯤꯁꯨ ꯐꯝꯂꯤ ꯇꯣꯟꯗꯣꯟꯅ ꯑꯩꯈꯣꯏ ꯈꯨꯜꯁꯦ ꯂꯩꯁꯥꯕꯤ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄ ꯃꯁꯛ ꯐꯖꯕ ꯌꯥꯝ ꯂꯩꯔꯝꯃꯤꯅꯦ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯌꯦꯡꯁꯤꯜꯂꯨꯗꯕꯩꯔꯥ ꯀꯩꯅꯣ ꯈꯪꯕꯨ ꯈꯪꯉꯨꯗꯦ ꯊꯣꯝꯕꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯗꯣꯟꯊꯣꯛꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯔꯤꯃꯨꯛ ꯇꯧꯔꯛꯏ ꯇꯣꯟꯗꯣꯟꯅ ꯏꯁ ꯑꯣ ꯅꯨꯄꯤ ꯌꯥꯗꯕ ꯏꯇꯥꯎ ꯁꯛꯁꯤꯒ ꯅꯨꯄꯤꯗꯣ ꯀꯣꯏꯗꯧ ꯑꯃꯗꯤ ꯀꯣꯏꯗꯦ ꯑꯎꯕ ꯂꯣꯏ ꯀꯣꯏꯁꯤꯜꯂꯤ ꯍꯧꯖꯤꯛꯅ ꯀꯥꯏꯅꯔꯀꯥꯟꯗ ꯅꯨꯄꯤ ꯌꯥꯗꯕ ꯁꯥꯖꯤꯜꯂꯗꯅ ꯏꯅꯥꯎꯕꯅ ꯑꯁ ꯌꯥꯏꯗꯣ ꯑꯃꯨꯛ ꯈꯟꯅꯔꯒꯦꯔꯣ ꯈꯥꯝꯗꯣꯛꯄ ꯉꯝꯃꯔꯣꯏꯀꯣ ꯑꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯠꯇꯣꯏꯁꯦ ꯊꯪꯅꯕ ꯀꯨꯜꯗꯅ ꯍꯥꯏꯗꯥꯏꯅꯦ ꯊꯣꯝꯕꯅ ꯃꯥꯅꯦ ꯅꯣꯡꯗꯝꯕꯁꯨ ꯌꯥꯎꯅ ꯍꯥꯏꯈꯤꯕꯅꯤ ꯌꯥꯎꯗꯣꯏꯔ ꯌꯥꯔꯣꯏꯗꯣꯏ ꯍꯜꯂꯛꯀꯦ ꯊꯣꯝꯕꯅ ꯃꯥꯅꯦ ꯅꯣꯡꯗꯝꯕꯁꯨ ꯌꯥꯎꯅ ꯍꯥꯏꯈꯤꯕꯅꯤ ꯌꯥꯎꯗꯣꯏꯔ ꯌꯥꯔꯣꯏꯗꯣꯏꯔ ꯈꯪꯗꯦ
wasu ngangdi manglaga phamleise amta inthu gadorage wakhal laknaba noina wa ngangna kibaduda aina tumi leibiraga manglaga phamlei kai haibi yengune aswaida angang sing sanarise nungsitro aina ikoina ngawri ngai da sanakibasingdo ingsinglaktro makhoi ahumsu nongdambana hairakpadagi angang singdu yenglaga nokfet tawi ngak leirabatung numita silakpadagi makhoidu mayum da sangnakre mamsilaklabada leima imungi thabak loisillaga chakhumda sak thongli magi nupadu yu tapta makai thakchilaga changlei hai shil khabiro karino ngasa ayuk thokibadagi hojikta hanjilaklaga sil namuk tawreisibo ayuki saksu chade chakbu gai aina saning matamna sagani wachi ngangle kadai shil khitabiro mi itaw phomna ngai urimni laite ngasai khra leirambudusu chengwankre hairaga cheng nongamdagi numita pho nathibona dum tawraga leidu gai aina sil harakani haba nang khangtro ha khangdamna sana akhoi mapa nangbu wakhal khita oirabusu taru kaidorage aisi yam wari waningla wa wani to nasa su pok tam nangbu yumsi leibe kai kanarige napam na sakrosu sida tatane yade imaga pabusu nangnu yumsi lakudagi naraga sikredana mi sabin nangdi mi sabi aisi su khaleradi chabi khirba hangpote ai cha thokhidu nei siso karino nangna hariba mayam do imaga pabuga to aigi kutsina seba tawjakibani akhoisu aigi seba pensaduna thawna kayam hapiramani asumna tawbidoi oiradi aibu karigi lopirino agang oina su yum palak aduga nangdini sa pasa silaga mata makhandana le airaga isa pokte beharakani aina soibadati bakhoi bapana soibani haibase khangna aigona thina dum ngangsi kaigina masi wayo ngangni mase pe pa ngangi bachito hojik aina thugai batari asi hairaga leimada phuba hore mamai mami khangdana thajili makhut halaklaroi dabi nupituda sasanda phubagumna phubiri ngyak phuba yaba phuraga warakla male leimaida chaina khangdun tariba nupidu bahanna yenglamda chatkre onthokna su laibak thida nupi oibiki mapok awaba kaya bulot sinduna maithongda momon noklibi leimadu ngasidi kapli pena thamoi sokna kapli Ima, iyong wari ima. Ibu hipa ka na sulay ti haina. Hanta na yung biba. Isa na yada na. Para ka sulaw biba. Ano ka husik na? Isa yaw na bagi. Bum na magsimay na lahat pagkakaro. Ima, natsasiyang wari. Ay nitaw na hapiyo ko ima. Natsagitaw na hapiyo ko. Asi haiduna leima pena kapsai magi na haibada mamalu krabi amakak laiba tudani masimagnasu magi nupana usitribani watning mamatam da otpiba thina saibiba kayasi tawduna laklibani nong masi mahokre nasidi nongdamba ayok nga nahugatuna mamagi chingi hapagi kondo pairaga lai laimoy gi thonggalda tapna sanglai ngasid laimadu chinghi phutpa loiramling ayoki mayra katlaga leirami nongdamba wangangda sumang matonduda tumina leplaga lei laimana mamipang thorakpada nongdamba leplaga leirambaduda ngakni yenglaga lei chinghi oh hoi nakta ngai biramo ai chinghi lakthok jarukige kaino karangdi soida phutlamdaine mai chinghi se ngasidi loira malene yaudi pachana nganbazane mai nu payo manbadudi leita zala isho mulaga khatnarakta ba ngasiga imangna khatnaraksa chinghi hapagi konsina thomdatki mai nu pado leima imungdagi chinghi kon pairaga thoklei kondo thangatpiro chinghi heijarake hoi Idema kari kainone ikoi manane idema gi singi se kari haplaga phutkena hangon hairi sangbrei mana khra hape
ꯍꯩꯀ꯭ꯔꯨ ꯃꯅꯥꯁꯨ ꯑꯗꯒꯤ ꯍꯩꯀ꯭ꯔꯨꯁꯨ ꯈꯔ ꯍꯥꯞꯄꯦ ꯖꯨꯕꯥꯀꯨꯁꯨ ꯃꯅꯥꯁꯨ ꯑꯗꯨꯒ ꯈꯣꯡꯖꯥꯏ ꯅꯥꯄꯤꯒ ꯁꯤꯐꯥꯎ ꯃꯆꯜ ꯋꯥꯠꯂꯕꯅꯤ ꯑꯩꯅ ꯊꯤꯕ ꯐꯪꯗꯕꯒꯤ ꯇꯣꯛꯂꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩ ꯏꯃꯥꯗ ꯂꯣꯏꯅ ꯇꯝꯖꯔꯨꯔꯒꯦ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣꯏ ꯐꯅꯤ ꯈꯨꯜꯁꯤꯒꯤ ꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯊꯪꯅꯕ ꯈꯨꯜꯒꯤ ꯃꯤꯔꯥ ꯈꯪꯗꯦꯅꯦ ꯉꯔꯥꯡꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯅ ꯂꯥꯛꯄꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯄꯅꯤ ꯌꯥꯔꯣꯏ ꯆꯤꯡꯍꯤꯗꯣ ꯈꯤꯇꯪ ꯁꯥꯍꯜꯂꯨꯈꯤꯒꯦ ꯑꯇꯩꯁꯨ ꯃꯤ ꯂꯥꯛꯅꯒꯗꯧ ꯑꯣꯏꯔꯝꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯂꯩꯃꯒꯤ ꯆꯤꯡꯍꯤꯁꯤ ꯑꯇꯩꯒ ꯃꯥꯟꯅꯗꯦ ꯁꯝꯁꯨ ꯃꯅꯥꯛ ꯇꯥꯅ ꯋꯥꯏ ꯋꯥꯏ ꯇꯥꯏ ꯁꯣꯝꯗ ꯅꯣꯡꯗꯝꯕ ꯂꯝꯕꯤꯗ ꯃꯣꯃꯣꯅꯣꯛꯅ ꯆꯠꯂꯤ ꯋꯥꯈꯜꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯒꯨꯝ ꯇꯧꯔꯤ ꯄꯤꯛꯇꯛ ꯇꯧꯕ ꯃꯈꯨꯠꯇꯨꯅ ꯆꯤꯡꯍꯤ ꯍꯩꯔꯛꯈꯤꯕꯗꯣ ꯈꯣꯟꯖꯦꯜꯅ ꯃꯔꯣꯜ ꯑꯃ ꯇꯥꯕ ꯅꯨꯡꯉꯥꯏꯔꯤꯕ ꯑꯩ ꯅꯣꯏꯅ ꯈꯜꯂꯤ ꯃꯌꯥꯝꯁꯤꯕꯣ ꯅꯣꯡꯗꯝꯕ ꯍꯥꯏꯕꯩꯕꯣ ꯋꯥꯈꯜ ꯀꯔꯟ ꯌꯥꯝ ꯈꯜꯂꯤꯗ ꯅꯪꯁꯦ ꯃꯤꯅꯒ ꯈꯪꯈ꯭ꯔꯒꯩꯁꯦ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯌꯥꯝ ꯇꯥꯕ ꯑꯣꯏꯅ ꯈꯟꯈꯤꯗꯣꯏꯅꯤ ꯃꯤ ꯁꯣꯝꯗ ꯏꯆꯝ ꯆꯝꯅ ꯈꯪꯂꯤꯁꯦ ꯑꯩꯅ ꯁꯨꯝ ꯆꯝꯅ ꯈꯜꯂꯤꯁꯤꯗꯤ ꯎꯕꯤꯔꯣꯏꯗꯕꯅꯦ ꯃꯣꯏꯅ ꯂꯣꯏ ꯈꯪꯉꯝꯅꯦ ꯑꯩꯗꯤ ꯃꯣꯏꯁꯦ ꯏꯅꯥꯎꯕꯅ ꯅꯣꯡꯗꯝꯕꯅꯤꯅꯦ ꯃꯥꯏꯁꯤ ꯆꯤꯡꯍꯤ ꯂꯩꯔꯤ ꯃꯥꯜꯂꯤꯅꯦ ꯅꯣꯛꯐꯩꯒꯁꯨ ꯇꯧꯔ ꯂꯥꯛꯏ ꯑꯩ ꯃꯥꯏꯁꯦ ꯁꯨꯝ ꯆꯤꯡꯅ ꯈꯜꯂꯛꯇꯧꯔꯤ ꯍꯦ ꯅꯣꯡꯗꯝꯕ ꯍꯥ ꯀꯩꯑꯕ ꯑꯁ ꯏꯅꯥꯎꯕ ꯅꯪ ꯑꯣꯏꯔꯦ ꯀꯥꯏ ꯆꯠꯂꯤꯅꯣ ꯑꯌꯨꯛꯁꯤꯗ ꯑꯩ ꯂꯥꯏꯔꯤꯅꯦ ꯅꯍꯥꯟꯈꯩ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯕ ꯅꯪꯅ ꯉꯁꯤ ꯆꯤꯡꯍꯤꯒꯤ ꯂꯩꯕ ꯆꯠꯂꯝꯕꯁꯤꯗ ꯉꯛꯏꯅꯤꯅꯦ ꯅꯁꯛꯇꯨꯒ ꯀꯔꯤ ꯋꯥꯈꯜꯅꯣ ꯅꯪꯅ ꯈꯜꯂꯒ ꯂꯥꯛꯏꯗꯨꯕꯣ ꯑꯩꯅ ꯀꯧꯕꯗꯒ ꯈꯪꯕꯤꯒꯁꯨ ꯇꯧꯔꯤ ꯏꯁ ꯅꯪꯅ ꯈꯪꯀꯧ ꯀꯧꯔꯛꯂꯒ ꯃꯣꯏ ꯌꯥꯎꯊꯦ ꯑꯩꯗꯤ ꯉꯔꯥꯡꯁꯨ ꯆꯤꯡꯍꯤ ꯂꯩꯕ ꯆꯠꯂꯤꯅ ꯉꯁꯤꯁꯨ ꯉꯟꯅ ꯍꯧꯒꯠꯂꯒ ꯆꯠꯂꯤꯁꯤꯅꯤ ꯁꯨ ꯆꯦꯜꯂꯒ ꯆꯠꯂꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯣꯏ ꯏꯃꯥꯅ ꯑꯃꯨꯛ ꯆꯩꯕꯤꯅꯦꯕ ꯆꯠꯂꯦ ꯑꯩ ꯃꯥꯏ ꯃꯑꯣꯡꯁꯦ ꯌꯥꯝ ꯆꯤꯡꯅꯩꯗ ꯅꯍꯥꯟꯈꯩ ꯁꯨꯃꯥꯏꯅ ꯇꯧꯗꯕꯅꯦꯕ ꯀꯔꯤ ꯈꯜꯂꯤꯅꯣ ꯍꯥꯏꯕꯗꯣ ꯐꯖꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯕꯅꯤ ꯅꯨꯄꯤꯁꯨ ꯑꯃꯨꯛꯐꯥꯎ ꯀꯣꯏꯔꯛꯄꯁꯨ ꯅꯠꯇꯦ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯕꯗ ꯏꯇꯩꯃ ꯂꯩꯃꯗꯒ ꯇꯥꯈ꯭ꯔꯗꯤ ꯑꯣ ꯂꯣꯏꯔꯦ ꯑꯁ ꯃꯇꯝꯁꯤ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯏꯃꯥꯅ ꯀꯨꯏꯅ ꯉꯥꯡꯉꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯏꯅꯥꯎꯕꯗꯨ ꯆꯤꯡꯍꯤ ꯂꯩꯕ ꯆꯦꯟꯈ꯭ꯔꯦ ꯁꯣꯝꯗ ꯅꯣꯡꯗꯝꯕ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯔꯤꯕ ꯃꯃꯥꯗꯨꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯩꯅꯣ ꯌꯥꯍꯧꯕꯗ ꯌꯥꯝ ꯊꯦꯡꯉꯤꯗꯨꯕꯣ ꯑꯩ ꯐꯥꯎꯗ ꯏꯃꯥꯒꯤ ꯆꯤꯡꯍꯤ ꯂꯩꯔꯨꯔꯦ ꯃꯪꯒꯣꯜꯁꯤ ꯊꯝꯃꯝꯃꯒꯦ ꯑꯩ ꯆꯥꯛ ꯇꯣꯛꯂꯒ ꯊꯕꯛ ꯆꯠꯇꯣꯏꯅꯤꯀꯣ ꯅꯣꯡꯗꯝꯕꯗꯨ ꯃꯁꯥꯗꯨ ꯃꯔꯥꯡ ꯂꯥꯡꯖꯩ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯃꯃꯥꯗꯨ ꯉꯛꯅ ꯍꯥꯏ ꯀꯔꯤꯅꯣ ꯃꯁꯤꯅ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯃꯈꯦ ꯂꯥꯡꯉꯤꯁꯤꯅ ꯅꯍꯥꯟꯈꯩꯗꯤ ꯍꯧꯒꯠꯅꯕ ꯍꯧꯗꯣꯛꯅꯕꯗ ꯀꯌꯥꯗ ꯋꯥꯈ꯭ꯔꯕ ꯑꯗꯨꯒ ꯉꯁꯤꯅ ꯉꯟꯅ ꯍꯧꯒꯠꯂꯒ ꯆꯤꯡꯍꯤꯒꯁꯨ ꯂꯩꯔꯨꯏ ꯀꯥꯟ ꯆꯥꯗꯅ ꯃꯔꯝ ꯃꯣꯛꯁꯟꯅꯔꯛꯏꯕ ꯃꯄꯥꯁꯨ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯔꯛꯂꯅꯤ ꯃꯈꯣꯏꯒꯤ ꯆꯠꯄ ꯅꯪꯅꯕ ꯆꯥꯛ ꯊꯣꯡꯅꯕ ꯌꯥꯔꯣꯏ ꯋꯥꯏ ꯇꯩꯕꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯩꯔꯥ ꯀꯠꯂꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ ꯆꯥꯛ ꯇꯣꯛꯂꯒ ꯅꯣꯡꯗꯝꯕ ꯃꯃꯥꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯊꯕꯛ ꯆꯠꯅꯕ ꯊꯣꯛꯂꯛꯏ ꯏꯅꯥꯎꯕꯁꯨ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏꯅꯤ ꯊꯦꯡꯅꯔꯦ ꯑꯩꯅꯗꯤ ꯅꯪ ꯍꯧꯕ ꯂꯥꯛꯀꯦ ꯇꯧꯔꯒ ꯃꯥꯅ ꯑꯣꯏꯅ ꯂꯥꯛꯁꯤꯜꯂꯤ ꯂꯥꯛꯑꯣ ꯑꯅꯤꯗꯨꯁꯨ ꯊꯣꯛꯂꯛꯑꯝꯃꯅꯤ ꯅꯣꯡꯗꯝꯕꯅ ꯍꯣꯏ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯁꯨꯃꯥꯏꯅ ꯆꯠꯇꯕꯅꯤꯅ ꯏꯁꯥꯁꯦ ꯏꯔꯥꯡ ꯂꯥꯡꯉꯤ ꯅꯈꯣꯏꯒꯁꯨ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯅꯤ ꯈꯟꯕꯗ ꯑꯁ ꯈꯪꯗꯦꯗ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯅꯨꯡꯉꯥꯏꯅꯤ ꯍꯣꯔꯦꯟ ꯅꯉꯣꯟꯗ ꯑꯅꯝꯕ ꯁꯨꯍꯅꯤꯗꯤ ꯈꯪꯗ꯭ꯔꯤ ꯅꯠꯇꯦ ꯅꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯒ ꯂꯩꯒꯦꯗꯤ ꯍꯥꯏꯗꯗꯅ ꯅꯪꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯁꯦ ꯀꯩꯒꯤꯅꯣꯕ ꯁꯦꯜ ꯍꯥꯏꯔꯦ ꯋꯥꯠꯄ ꯅꯠꯇꯦ ꯑꯩꯅ ꯇꯥꯟꯕ ꯁꯦꯜꯁꯨ ꯅꯠꯇꯅ ꯄꯥꯕꯅ ꯂꯂꯣꯜꯂꯒ ꯇꯥꯟꯖꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯏꯁꯥꯒꯤ ꯈꯔ ꯇꯨꯡꯁꯤꯟꯖꯗꯣꯏꯅꯤ ꯀꯩꯅꯣ ꯄꯥꯈꯪ ꯐꯥꯔꯕꯅꯦ ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯈꯟꯒꯦ ꯆꯠꯂꯦ ꯅꯌꯨꯝꯗ ꯀꯦꯁꯟꯅꯔꯒ ꯂꯩꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯄꯛꯆꯗꯕꯅꯤ ꯅꯪꯗꯤ ꯅꯍꯥꯟꯋꯥꯏꯗꯤ ꯅꯈꯣꯏ ꯏꯃꯥꯅꯒ ꯅꯊꯟꯗ ꯄꯣꯛꯑꯦ ꯀꯥꯏꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯗꯨꯗ ꯅꯪꯅ ꯀꯦꯁꯟꯅꯔꯤꯅꯦ ꯀꯥꯏꯅ ꯇꯧꯕꯗꯣ ꯐꯨꯅꯤꯡꯕꯅꯦ ꯏꯅꯥꯎꯕ ꯅꯪ ꯑꯁꯥꯏꯗ ꯇꯥꯔꯤꯕ ꯁꯟꯊꯤꯁꯦ ꯅꯦꯠꯂ ꯀꯧꯁꯤꯜꯂꯛꯀꯅꯤ ꯍꯥꯟꯅꯒꯤ ꯋꯥꯗꯣ ꯍꯧꯖꯤꯛ ꯁꯨꯝ ꯍꯥꯏꯔꯛꯏꯁꯤ ꯀꯩꯒꯤꯅꯣ ꯏ ꯀꯥꯔꯛꯇꯅꯕ ꯐꯨꯗꯠꯅꯔꯛꯀꯅꯤꯀꯣ ꯈꯠꯅꯁꯤ ꯍꯥꯏꯔꯣ ꯂꯥꯎꯅꯦ ꯆꯥꯏꯅ ꯄꯨꯡꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯠꯇꯣꯛꯅꯔꯨꯁꯤ ꯂꯥꯛꯑꯣ ꯄꯛꯄ ꯋꯥꯁꯨ ꯈꯔ ꯉꯥꯡꯅꯁꯤ ꯅꯨꯄꯥꯅꯤꯅ ꯅꯆꯤꯟ ꯈꯨꯀꯟꯗꯨꯒ ꯅꯪ ꯅꯨꯄꯤꯗꯨꯁꯨ ꯅꯪꯗꯧꯅ ꯅꯆꯤꯟ ꯀꯜꯂꯝꯃꯗꯤꯅꯦ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯂꯛꯅꯗꯧ ꯃꯌꯥꯝꯁꯦ ꯇꯥꯅꯤꯡꯗꯦꯕꯣ ꯐꯪꯗꯕꯒꯤ ꯍꯧꯅꯕꯤ ꯃꯤꯒꯤ ꯈꯤꯇꯪ ꯁꯣꯏꯕꯗꯕ ꯅꯣꯛꯅꯗꯕ ꯉꯥꯏꯕꯤꯗꯣ ꯇꯧꯔꯛꯀꯅꯨ ꯈꯪꯉꯕ ꯑꯗꯨꯏ ꯁꯔꯨꯛ ꯇꯨꯃꯤꯟ ꯆꯠꯂꯣ ꯑꯅꯤꯗꯨ ꯈꯟꯅ ꯂꯥꯛꯄꯗ ꯊꯣꯝꯕꯒ ꯇꯣꯟꯗꯣꯟꯒꯁꯨ ꯊꯦꯡꯅꯔꯦ ꯃꯈꯣꯏ ꯃꯔꯤꯗꯨ ꯋꯥꯔꯤ ꯁꯥꯗꯅ ꯊꯕꯛ ꯃꯐꯝ ꯇꯥꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯗꯝꯕꯁꯨ ꯃꯇꯥꯎꯁꯤꯡꯒ ꯊꯕꯛ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ ꯑꯗꯨꯒ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯤꯡꯍꯤ ꯂꯩꯕꯁꯨ ꯅꯨꯡꯇꯤꯒꯤ ꯆꯠꯂꯝꯃꯤ ꯈꯪꯗꯦ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯀꯔꯤ ꯈꯜꯂꯤꯕ ꯃꯤꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯅꯨꯄꯤꯗꯨꯗ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯄꯥꯝꯂꯤꯕ꯭ꯔꯥ ꯃꯁꯥꯅꯁꯨ ꯋꯥꯈꯜ ꯇꯥꯖꯗꯦ
ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯩꯃꯒꯤ ꯅꯨꯄꯥ ꯅꯣꯡꯗꯝꯕꯅ ꯅꯨꯡꯇꯤꯒꯤ ꯆꯤꯡꯍꯤ ꯂꯩꯕ ꯂꯥꯛꯄꯗꯨ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯩꯃꯗ ꯀꯣꯁꯤ ꯀꯣꯠꯂꯒ ꯈꯠꯅꯕ ꯇꯠꯇꯅ ꯍꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯃ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯉꯁꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯌꯨ ꯊꯛꯆꯤꯜꯂꯒ ꯂꯥꯛꯏ꯫ ꯍꯦ ꯏꯔꯪ ꯇꯧꯕꯤ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯣ? ꯀꯔꯤ ꯋꯥꯇꯥꯅꯤꯒꯦ ꯑꯗꯨꯗꯤ? ꯏꯟꯁꯥꯡꯕꯨꯗꯤ ꯍꯋꯥꯏ ꯃꯅꯥ ꯊꯣꯡꯗꯣꯏꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯪꯒꯤ ꯄꯥꯈꯪ ꯃꯁꯛ ꯐꯖꯕꯗꯨꯅ ꯁꯦꯜ ꯑꯍꯦꯟꯕꯒ ꯑꯝꯇ ꯄꯤꯔꯝꯗ꯭ꯔꯕꯣ? ꯍꯋꯥꯏ ꯃꯅꯥ ꯊꯣꯡꯕꯕꯨ ꯀꯅꯥ ꯆꯥꯗꯧꯔꯤꯒꯦ? ꯃꯈꯣꯏ ꯃꯄꯥ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦ, ꯄꯥꯈꯪ ꯍꯥꯏꯔꯤꯁꯤꯅ ꯀꯅꯥꯅꯣ? ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯀꯅꯥꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯇꯥꯅꯤꯡꯕꯤ ꯆꯠꯂꯣ꯫ ꯑꯩꯒꯤ ꯃꯤꯁꯦ ꯂꯣꯏ ꯎꯔꯕꯅꯤ, ꯈꯪꯉꯤꯗꯅ꯫ ꯑꯇꯩ ꯂꯥꯛꯄꯁꯤꯡꯗꯤ ꯀꯩꯁꯨ ꯇꯧꯗꯦ. ꯃꯥꯅ ꯅꯪꯉꯣꯟꯗ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯂꯒ ꯂꯩꯕꯗꯣ ꯎꯔꯤꯕꯅꯤ, ꯑꯩꯅ ꯂꯣꯏ ꯎꯔꯕꯅꯤ. ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯅꯪꯅꯒ ꯅꯣꯛꯐꯦꯠ ꯇꯧꯔꯗꯅ ꯏꯔꯥꯡꯒ ꯇꯧꯁꯤꯜꯂꯤꯗꯣ ꯑꯩ ꯈꯪꯉꯝꯃꯣꯏ ꯈꯟꯕ꯭ꯔꯣ? ꯅꯊꯟꯗ ꯁꯥꯒꯠꯆꯕ ꯋꯥꯔꯤꯗꯨꯗꯤ ꯅꯊꯟꯗ ꯁꯥꯟꯅꯖꯧ. ꯑꯩ ꯆꯥꯛꯁꯦ ꯏꯪꯅ ꯑꯝꯇ ꯊꯣꯡꯒꯦ. ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯣ, ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯛꯂꯒꯦ. ꯏꯆꯥ ꯑꯃ ꯂꯩꯗꯅ ꯆꯥꯛ ꯆꯥꯃꯤꯟꯅꯅꯤꯁꯨ ꯅꯠꯇꯦ. ꯆꯥꯔꯣꯏ ꯆꯥꯛ ꯑꯝꯇ. ꯅꯨꯄꯥ ꯄꯥꯈꯪꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯄꯤꯈ꯭ꯔꯣ. ꯂꯩꯕꯤꯔꯅꯨ ꯑꯩꯒꯤ ꯅꯥꯛꯇ. ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯌꯦꯠꯇꯅ ꯑꯗꯨꯝ ꯂꯩꯗꯀꯣ ꯅꯪꯁꯦ. ꯅꯪ ꯍꯦꯛ ꯂꯧꯔꯨꯕꯗꯒꯤ ꯑꯩꯁꯦ ꯂꯩꯈꯥ ꯇꯥꯔꯕꯅꯤ. ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯉꯥꯡꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩꯗꯨꯗ ꯂꯩꯃ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯖꯗꯨꯅ ꯃꯄꯤ ꯇꯥꯔꯛꯏ꯫ ꯃꯈꯨꯠꯇꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯆꯩ, ꯑꯗꯨꯒ ꯆꯥꯛꯇꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯣꯡꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ. ꯍꯦꯟꯅ ꯑꯗꯨꯝ ꯃꯄꯤ ꯇꯥꯔꯛꯏ꯫ ꯑꯩꯕꯨ ꯁꯤ ꯌꯧꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯤꯗ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯈꯤꯒꯗ꯭ꯔꯅꯦ? ꯑꯩꯕꯨ ꯏꯄꯥꯝꯅ ꯆꯠꯂꯕꯁꯨ ꯑꯩꯕꯨ ꯃꯤꯌꯥꯝꯅ ꯐꯖꯅ ꯉꯥꯡꯅꯕꯤꯔꯣ. ꯍꯦꯟꯅ ꯑꯗꯨꯝ ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯗꯧꯔꯤꯕꯅꯤ. ꯑꯩ ꯆꯠꯄ ꯌꯥꯗꯦ. ꯁꯤꯔꯕꯁꯨ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯁꯤꯒꯗꯕꯅꯤ. ꯃꯈꯣꯏ ꯃꯄꯥ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯇꯥꯃꯟꯗꯦꯗꯀꯣ. ꯑꯩꯅ ꯋꯥꯔꯤꯕ ꯆꯥꯛꯂꯤꯕ ꯃꯌꯥꯝꯁꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯅꯍꯥꯛꯅ ꯈꯪꯕꯤꯔꯛꯀꯗꯕ? ꯑꯁꯤꯒꯤꯁꯤꯡꯁꯤꯁꯨ ꯆꯥꯛꯇꯦꯍꯦ. ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯛꯇꯅ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯣꯏꯗꯣꯏꯅꯦꯀꯣ ꯉꯁꯤ. ꯂꯩꯃꯗꯨ ꯃꯊꯟꯇ ꯃꯕꯨꯛꯅꯤꯡꯁꯨ ꯊꯦꯝꯖꯤꯟꯖꯩ, ꯑꯣꯟꯊꯣꯛꯅꯁꯨ ꯑꯈꯥꯡ ꯀꯟꯕꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯊꯑꯣꯏꯕꯤꯗ꯭ꯔ ꯐꯥꯎꯕ ꯈꯥꯡꯂꯒ ꯂꯩꯕ ꯉꯝꯂꯤꯕ ꯃꯍꯥꯛꯁꯦ ꯊꯧꯅꯥ ꯐꯕꯤꯅꯤ ꯍꯥꯏꯕꯗ ꯍꯩꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯁꯣꯝꯗ ꯅꯣꯡꯗꯝꯕ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤ꯫ ꯏꯕꯨꯡꯉꯣ, ꯁꯨꯝ ꯐꯝꯂꯒ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯈꯣꯛꯂꯧꯁꯦ꯫ ꯍꯣꯏ ꯈꯣꯛꯂꯛꯀꯦ. ꯏꯃꯥ, ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦ꯫ ꯀꯔꯤꯅꯣ? ꯑꯗꯨꯝ ꯍꯪꯂꯛꯎ. ꯑꯩꯁꯦ ꯏꯃꯥꯅ ꯄꯥꯝꯗꯕ ꯅꯨꯄꯤꯒ ꯄꯨꯁꯤꯜꯂꯛꯂꯗꯤ ꯌꯨꯝꯗꯤ ꯇꯥꯟꯊꯣꯛꯀꯗ꯭ꯔꯥ? ꯀꯔꯤ ꯋꯥꯍꯪꯅꯤꯒꯦ ꯑꯗꯨꯗꯤ? ꯏꯆꯥꯕꯨ ꯀꯩꯗꯧꯕꯒꯤ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯇꯣꯏꯅꯣ? ꯑꯩꯅ ꯄꯥꯝꯗꯕ ꯏꯃꯧ ꯄꯨꯔꯛꯂꯁꯨ ꯏꯃꯥꯅ ꯄꯥꯝꯅꯕ ꯅꯪꯅ ꯍꯥꯏꯕ ꯃꯊꯧ ꯇꯥꯏ꯫ ꯑꯩꯅꯁꯨ ꯍꯥꯏꯗ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯕ? ꯑꯗꯩꯗꯤ ꯈꯥꯕꯩꯁꯤꯅ ꯊꯣꯝꯃꯛꯑꯅꯤ. ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯍꯪ ꯍꯪꯗꯣꯏ ꯑꯣꯏꯔꯗꯤꯅꯦ ꯍꯪꯉꯛꯀꯅꯣ ꯑꯝꯇ. ꯁꯛꯇꯥꯁꯤꯗꯤ ꯃꯁꯤ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤꯅ ꯈꯨꯗꯣꯝꯕꯤꯗ ꯍꯥꯞꯂꯒꯅꯦ ꯍꯨꯔꯨ ꯍꯨꯔꯨ ꯎꯪꯗꯧꯔꯤ ꯄꯣꯠꯅꯤꯗ ꯃꯁꯤ꯫ ꯏꯃꯥꯅ ꯄꯥꯕꯁꯨ ꯍꯨꯔꯨ ꯍꯨꯔꯨ ꯎꯪꯂꯛꯄ꯭ꯔꯣ? ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯏꯃꯥꯅ ꯍꯦꯛꯈꯛ ꯍꯥꯏꯕꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯄ ꯉꯝꯗꯕꯗꯣ꯫ ꯍꯩ, ꯆꯠꯂꯣ ꯁꯥꯏꯗ ꯀꯣ. ꯍꯋꯥꯏꯒ ꯑꯝꯇ ꯈꯣꯛꯄꯤꯔꯅꯨ. ꯆꯠꯂꯣ. ꯏꯃꯥꯁꯦ ꯃꯁꯤꯡ ꯑꯔꯥꯡꯕꯤ ꯂꯥꯡꯅ ꯁꯤꯜꯂꯛꯂꯅꯨ. ꯆꯠꯂꯣꯗꯤ ꯀꯣꯛ ꯆꯠꯂꯣ. ꯑꯁ, ꯀꯣꯏꯕ ꯆꯠꯀꯦꯕ? ꯋꯥ ꯑꯃ ꯈꯪꯗꯧ ꯋꯥꯠꯂꯤ. ꯑꯗꯨꯕꯨꯔꯣ, ꯑꯩꯅꯅꯦ ꯂꯩꯁꯥꯕꯤ ꯄꯨꯁꯤꯜꯂꯛꯄꯒꯤ ꯃꯍꯨꯠ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯇꯥꯅꯤꯡꯒꯤ ꯆꯠꯂꯣ. ꯃꯤꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯀꯝꯗꯧꯅ ꯄꯨꯁꯤꯜꯂꯛꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯍꯥ? ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄꯗ ꯆꯦꯜꯂꯛꯄ ꯉꯝꯂꯤꯕ ꯅꯨꯄꯤꯗꯣ ꯀꯌꯥꯗꯤ ꯐꯔꯣꯏ? ꯀꯣꯛ ꯉꯥꯎꯏꯗ ꯑꯩꯅ ꯈꯜꯂꯤꯁꯦ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯋꯥꯈꯜꯒ ꯑꯝꯇ ꯇꯥꯗ꯭ꯔꯤ꯫ ꯑꯗꯣ ꯏꯃꯥ. ꯍꯥꯏ, ꯍꯪꯂꯛꯂꯅꯨ ꯏꯃꯥ ꯈꯨꯝꯕ ꯋꯥꯔꯦ. ꯆꯠꯂꯣ, ꯅꯪꯒꯤ ꯀꯥꯗ ꯂꯩꯔꯨꯔꯣ. ꯆꯥꯛ ꯂꯣꯏꯔꯒꯅꯦ ꯏꯃꯥ ꯀꯧꯔꯛꯂꯒꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯈꯣꯏ ꯄꯥꯕꯁꯨ ꯍꯜꯂꯛꯂꯅꯤ. ꯆꯥꯛ ꯂꯥꯝꯃꯤꯅꯅꯦ ꯁ꯭ꯋꯥꯏꯁꯤꯗ ꯁꯧꯔꯥꯗꯧꯅ ꯁꯧꯔꯛꯂꯅꯤ. ꯆꯠꯂꯣ, ꯏꯃꯥꯗꯤ ꯌꯦꯜꯂꯛꯂꯅꯨ꯫ ꯋꯥ ꯈꯔ ꯍꯪꯒꯦ ꯇꯧꯔꯒ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯜꯂꯦ. ꯏꯃꯥꯅꯤ ꯀꯥꯏꯅ. ꯅꯣꯡꯗꯝꯕꯗꯨ ꯃꯆꯤꯟ ꯐꯩꯗꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯊꯔꯛꯏ꯫ ꯑꯩꯒꯤꯁꯤꯕꯨ ꯏꯇꯩꯃ ꯂꯩꯕꯗꯣ ꯅꯨꯡꯁꯤꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯀꯩꯒꯤꯅꯣ? ꯑꯩꯅ ꯃꯥꯒꯤ ꯃꯔꯥ ꯂꯩꯇꯕ ꯃꯁꯛꯇꯨ ꯎꯕꯒ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯄꯛꯊꯕꯒꯨꯝꯅ ꯇꯧꯔꯤꯕ? ꯃꯥꯒꯤ ꯅꯥꯛꯇ ꯅꯨꯡꯇꯤꯒꯤ ꯆꯠꯂꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯍꯔꯥꯎꯔꯤꯕꯁꯤꯅ ꯀꯩꯒꯤ? ꯏꯅꯥꯎꯕꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯏꯇꯩꯃ ꯂꯩꯕꯁꯦ ꯄꯥꯝꯂꯤꯔꯅ ꯍꯪꯕꯗꯣ ꯆꯨꯝꯂꯗꯣꯏꯔꯥ? ꯑꯁ, ꯑꯩ ꯋꯥꯈꯜ ꯑꯝꯇ ꯊꯣꯛꯇ꯭ꯔꯦꯗ꯫ ꯅꯣꯡꯗꯝꯕꯗꯨ ꯈꯟꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯀꯣꯛꯇꯨ ꯈꯨꯔꯣ ꯈꯨꯔꯣ ꯍꯣꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥꯅ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯛꯄꯗꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫
ꯅꯣꯡꯃꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯅꯣꯡꯗꯝꯕ ꯆꯤꯡꯍꯤ ꯂꯩꯕ ꯂꯥꯛꯏ꯫ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩ꯫ ꯂꯩꯃꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯅꯣꯡꯗꯝꯕꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯒ ꯆꯤꯡꯍꯤ ꯀꯣꯟꯗꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯏꯇꯩꯃꯁꯤ ꯇꯥꯗꯅ ꯊꯤꯅ ꯑꯗꯨꯝ ꯉꯥꯡꯕ꯭ꯔꯣ? ꯃꯑꯣꯡ ꯃꯥꯟꯗꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯗ ꯂꯩꯃ ꯉꯛ ꯆꯥꯅꯩ꯫ ꯃꯥꯁꯨ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯤꯕꯅꯤꯅ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯂꯤꯉꯩꯗ ꯇꯥꯈꯤꯕꯗꯨꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ꯫ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯂꯩꯃꯤꯟꯅꯔꯗꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯈꯠꯅꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯅꯠꯇꯦ, ꯍꯦꯃꯜꯂꯤ꯫ ꯑꯩ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯂꯩꯊꯣꯛꯄ ꯉꯝꯗꯦ꯫ ꯑꯩꯅ ꯅꯣꯡꯃ ꯁꯥꯎꯔꯛꯂꯕꯗꯤ ꯇꯥꯗꯁꯦ ꯆꯤꯡꯍꯤ ꯀꯣꯟꯁꯤꯅ ꯊꯣꯡꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯅꯣꯡꯗꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯂꯩꯃꯗꯤ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯅꯣꯛꯊꯣꯔꯛꯏ꯫ ꯅꯣꯛꯀꯟꯗꯕ ꯂꯩꯃꯅ ꯅꯣꯛꯂꯛꯄꯗꯨꯗ ꯅꯣꯡꯗꯝꯕ ꯃꯍꯥꯛꯇꯤ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯂꯩꯖꯩ꯫ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯆꯤꯡꯍꯤ ꯂꯩꯕ ꯂꯥꯛꯂꯕꯅꯤꯅ ꯏꯄꯨꯔꯣꯏꯕꯒꯤ ꯋꯥꯉꯥꯡ ꯊꯤꯕꯁꯨ ꯑꯗꯨꯃꯛ ꯇꯥꯕꯅꯤ꯫ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ, ꯉꯥꯡꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯕꯅꯤ꯫ ꯅꯪꯅ ꯅꯠꯇꯦ, ꯏꯆꯦ ꯏꯅꯦ ꯃꯌꯥꯝꯁꯨ ꯆꯤꯡꯍꯤ ꯂꯩꯕ ꯂꯥꯛꯄꯗ ꯂꯣꯏꯅ ꯊꯦꯡꯅꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯍꯥꯏ꯫ ꯑꯩꯒꯤꯁꯤꯗꯤ ꯃꯣꯏꯅ ꯍꯥꯏꯕꯒ ꯃꯥꯟꯅꯗꯦ꯫ ꯀꯔꯤ ꯍꯥꯏꯕꯅꯣ? ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯁꯦꯜꯁꯤ ꯂꯩꯔꯦ꯫ ꯏꯃꯥꯅ ꯍꯜꯂꯛꯇꯦꯅ ꯍꯥꯏꯔꯝꯂꯅꯤ꯫ ꯆꯠꯂꯒꯦ ꯏꯇꯩꯃ꯫ ꯅꯣꯡꯗꯝꯕꯗꯨ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯊꯣꯡꯒꯥꯜ ꯃꯆꯤꯟꯗꯨꯗ ꯂꯩꯃꯒꯤ ꯅꯨꯄꯥꯗꯨꯒ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯅꯣꯡꯗꯝꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯂꯩꯃꯒꯤ ꯅꯨꯄꯥꯗꯨ ꯁꯥꯎꯔꯞ ꯇꯧꯅ ꯆꯪꯂꯛꯏ꯫ ꯂꯩꯃꯅ ꯆꯪꯈꯤꯒꯦ ꯇꯧꯔꯤꯕꯗꯨ ꯈꯥꯝꯂꯛꯏ꯫ ꯍꯩ, ꯉꯥꯏꯈꯣ ꯆꯪꯈꯤꯅꯨ, ꯋꯥꯔꯤ ꯁꯥꯈꯤꯁꯦ ꯉꯥꯏꯈꯣ꯫ ꯀꯔꯤ ꯋꯥꯔꯤꯅꯣ? ꯀꯔꯤꯒꯤ ꯑꯩ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯅꯣ? ꯀꯥꯏꯗ ꯂꯩꯕꯤꯔꯨꯔꯤꯕꯅꯣ? ꯑꯩ ꯍꯟꯖꯤꯜꯂꯛꯄ ꯄꯥꯟꯅꯔꯒ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯊꯣꯛꯈ꯭ꯔꯤꯕ ꯅꯨꯄꯥꯗꯨꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ? ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ? ꯃꯤꯒꯤ ꯆꯤꯡꯍꯤ ꯂꯩꯕ ꯂꯥꯛꯆ ꯃꯤꯁꯤꯒ ꯑꯩꯒ ꯀꯔꯤ ꯃꯔꯤꯕꯨ ꯂꯩꯅꯗꯧꯔꯤꯒꯦ? ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ꯫ ꯅꯨꯄꯥꯗꯨꯅ ꯅꯣꯛꯇꯅ ꯊꯣꯛꯈ꯭ꯔꯤꯕꯗꯣ ꯑꯩꯅ ꯎꯍꯧꯔꯤꯕꯅꯤ꯫ ꯏꯁ, ꯑꯩꯉꯣꯟꯗꯒꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯕꯒꯁꯨ ꯇꯧꯔꯤ꯫ ꯃꯤꯅ ꯇꯥꯔꯒ ꯅꯣꯛꯀꯗꯕ ꯋꯥꯈꯜꯗꯣ ꯁꯨꯝ ꯈꯟꯖꯟꯗꯅ ꯂꯩꯔꯅꯨ꯫ ꯆꯤꯡꯍꯤ ꯂꯩꯕ ꯂꯥꯛꯄ ꯃꯤꯈꯩꯁꯤꯗ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯈꯜꯂꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ? ꯑꯦ, ꯀꯟꯈꯠꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯍꯥ? ꯍꯦ, ꯑꯩꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯕꯒꯤꯅꯤ ꯈꯪꯂꯕ꯭ꯔꯥ? ꯅꯪ ꯀꯔꯤ ꯈꯪꯒꯦ? ꯉꯁꯤꯗꯒꯤ ꯆꯤꯡꯍꯤ ꯌꯣꯟꯕ ꯌꯥꯔꯣꯏ꯫ ꯃꯣꯏꯁꯨ ꯃꯌꯨꯝꯗ ꯃꯔꯥꯏꯅꯅꯦ ꯐꯨꯠꯂꯒ ꯂꯨꯖ ꯆꯠꯅꯤ꯫ ꯑꯗꯨꯗꯤ ꯃꯈꯣꯏ ꯃꯄꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯐꯅꯗꯨꯝ ꯐꯔꯦ, ꯑꯩꯁꯨ ꯋꯥꯏ ꯁꯪꯅꯕ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯨꯝꯗꯣꯔꯛꯄꯁꯤꯗ ꯃꯁꯥꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯆꯩ꯫ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯩꯃꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯏ꯫ ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯆꯪꯂꯝꯗꯥꯏꯒꯤ ꯄꯣꯊꯥꯅ ꯃꯇꯝꯗꯨꯅꯤ꯫ ꯉꯁꯤꯗꯤ ꯅꯣꯡꯗꯝꯕ ꯈꯣꯏꯁꯨ ꯊꯕꯛ ꯆꯠꯂꯝꯗꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯝꯄꯥꯛꯇ ꯐꯝꯂꯤ꯫ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯅꯗꯦ, ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯒ ꯂꯩꯅꯩ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯂꯝꯄꯥꯛꯇꯨꯗ ꯍꯤꯞꯊꯔꯒ ꯂꯩ꯫ ꯅꯣꯡꯗꯝꯕꯅ ꯇꯨꯃꯤꯟꯅ ꯋꯥꯈꯜꯅ ꯃꯪꯂꯒ ꯐꯝꯂꯤ꯫ ꯏꯇꯥꯎꯁꯤ, ꯑꯩ ꯏꯇꯩꯃ ꯂꯩꯃꯁꯤ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯍꯥ? ꯀꯔꯤꯕ? ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛꯄꯨ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯐꯝꯂꯤꯕ ꯅꯣꯡꯗꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯅꯣꯡꯗꯝꯕꯅ ꯑꯩꯅ ꯇꯧꯔꯤꯁꯦ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩ ꯏꯇꯩꯃ ꯂꯩꯃꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯁꯤ ꯍꯥꯏꯔꯦꯅ ꯑꯩ ꯀꯇꯨ ꯀꯔꯟ ꯇꯥꯒꯦꯅꯗꯤ ꯈꯟꯗꯦ꯫ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗꯕꯒꯤ ꯅꯈꯣꯏꯗ ꯍꯥꯏꯔꯛꯂꯤꯁꯤꯅꯤ꯫ ꯏꯅꯥꯎꯕꯅ ꯇꯣ, ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ? ꯑꯩꯅ ꯍꯥꯏꯕꯗꯨ ꯆꯨꯝꯂꯝꯒꯅꯤꯅꯦ꯫ ꯅꯪꯒꯤ ꯅꯧꯅ ꯇꯧꯗꯣ ꯑꯩꯗꯤ ꯆꯤꯡꯅꯈ꯭ꯔꯕꯅꯤ꯫ ꯇꯣꯟꯇꯣꯟꯅ ꯅꯣꯡꯗꯝꯕ, ꯅꯪꯅ ꯈꯜꯂꯤ ꯋꯥꯈꯜꯗꯨꯗꯤ ꯈꯤꯇꯪ ꯍꯦꯟꯃꯟꯗ꯭ꯔꯣ? ꯅꯈꯣꯏ ꯏꯃꯥ ꯄꯥꯕ ꯈꯣꯏꯅ ꯈꯪꯈ꯭ꯔꯗꯤ ꯀꯔꯤ ꯈꯟꯗꯧꯔꯤꯒꯦ? ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯋꯥꯈꯜꯗꯣ ꯍꯣꯡꯗꯣꯛꯅꯕ ꯇꯧ꯫ ꯍꯣꯡꯗꯣꯛꯅꯕ ꯀꯌꯥꯝ ꯍꯣꯠꯅꯔꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯋꯥꯈꯜꯁꯤꯅ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯕꯗ ꯊꯃꯣꯏꯗ ꯆꯩꯅꯥ ꯍꯦꯟꯅ ꯄꯤꯕꯒꯨꯝ ꯇꯧꯏ꯫ ꯅꯨꯄꯤꯁꯨ ꯑꯃꯨꯛꯐꯥꯎ ꯀꯣꯏꯔꯛꯄ ꯅꯠꯇꯦ꯫ ꯅꯪꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯁꯤꯗꯤ ꯏꯇꯩꯃ ꯂꯩꯃꯗ ꯑꯣꯏꯅ ꯇꯥꯔꯕ? ꯑꯗꯨꯁꯨ ꯑꯣꯏꯔꯣꯏꯗꯕ ꯃꯤꯗ꯫ ꯊꯣꯝꯕꯒꯤ ꯋꯥꯗꯨꯗ ꯅꯣꯡꯗꯝꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯇꯣꯟꯗꯣꯟꯅ ꯑꯁ, ꯏꯇꯥꯎ ꯊꯣꯝꯕ, ꯅꯪꯁꯨ ꯑꯗꯨꯏ ꯋꯥꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ? ꯃꯤ ꯋꯥꯈꯜ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯅꯕ ꯊꯕꯛ꯫ ꯅꯣꯡꯗꯝꯕ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ꯫ ꯐꯪꯂꯔꯣꯏꯗꯕ ꯅꯨꯡꯁꯤꯕꯅ ꯁꯨꯝ ꯑꯍꯦꯟꯕꯅꯤ ꯅꯨꯡꯁꯤꯕ꯫ ꯑꯗꯨꯅ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤꯗꯨꯗꯤ ꯅꯪꯅ ꯀꯩꯁꯨ ꯐꯪꯂꯔꯣꯏ꯫ ꯃꯃꯤꯗ ꯉꯥꯎꯖꯕꯒ ꯆꯞ ꯃꯥꯟꯅꯩ, ꯑꯣꯏꯔꯣꯏꯕ꯫ ꯏꯅꯥꯎꯕꯅ ꯅꯪꯅ ꯈꯔ ꯐꯅ ꯉꯥꯡꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ꯫ ꯅꯣꯡꯗꯝꯕꯅ ꯌꯥꯔꯤꯁꯦ, ꯅꯈꯣꯏꯁꯨ ꯑꯩꯅ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯀꯩꯁꯨ ꯈꯪꯂꯔꯣꯏ꯫ ꯅꯣꯏ ꯐꯝꯍꯧꯈꯣ, ꯑꯩ ꯆꯪꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯈꯨꯠꯇꯨ ꯆꯤꯡꯂꯒ ꯑꯃꯨꯛ ꯐꯝꯊꯍꯜꯂꯛꯏ꯫ ꯏꯅꯥꯎꯕꯅ ꯀꯩꯅꯣ ꯍꯦꯛꯇ ꯆꯪꯈꯤꯒꯦ ꯇꯧꯏꯗꯨꯕꯣ? ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯔꯦ ꯅꯪꯁꯤꯗꯤꯕ꯫ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯟꯅꯗꯣꯏꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯐꯪꯒꯗꯕꯁꯨ ꯅꯠꯇꯕ꯫ ꯑꯗꯨꯏ ꯁꯔꯨꯛ ꯏꯊꯟꯗ ꯂꯩꯔꯒ ꯃꯪꯂꯨꯕꯅ ꯐꯔꯦ꯫
ꯇꯣꯝꯕꯅ ꯑꯣ ꯅꯨꯡꯉꯥꯏꯇꯦꯗ ꯅꯨꯄꯤ ꯀꯣꯏꯖꯔꯛꯇꯕ ꯅꯨꯄꯥꯁꯦ ꯉꯁꯤꯗꯤ ꯐꯪꯂꯔꯣꯏꯗꯕ ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯄꯨꯕ ꯍꯧꯔꯅꯤꯗꯣ ꯅꯨꯡꯉꯥꯏꯕꯤꯗꯦꯗ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯑꯋꯥꯕ ꯈꯔ ꯀꯥꯎꯊꯣꯛꯅꯕ ꯍꯩ ꯃꯁꯛꯀꯥꯗꯤ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯍꯩ ꯀꯗꯥꯏꯗꯒꯤ ꯍꯦꯂꯣꯏ ꯅꯨꯄꯤ ꯀꯠꯆꯥ ꯑꯁ ꯃꯃꯤꯠꯇꯗꯤ ꯈꯔ ꯁꯦꯞꯄꯤ ꯅꯣꯡꯗꯝꯕꯅ ꯑꯗꯨꯗꯤ ꯅꯪ ꯍꯦꯛ ꯀꯣꯏꯍꯧꯔꯣ ꯊꯥꯗꯣꯛꯁꯤ ꯈꯨꯠꯇꯒ ꯌꯥꯜꯂꯛꯀꯅꯨꯁꯤ ꯆꯪꯉꯒꯦ ꯑꯩ ꯁꯣꯝꯗ ꯃꯤꯅ ꯋꯥꯈꯜ ꯋꯥꯔꯤꯀꯥꯟꯁꯤꯗ ꯀꯔꯤ ꯉꯥꯡꯁꯤꯜꯂꯦꯃꯤ ꯈꯪꯂꯤꯕ ꯅꯣꯏꯁꯨ ꯅꯣꯏꯒꯤ ꯀꯥꯏꯅꯕꯒꯤ ꯋꯥ ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯣꯛꯅꯔꯛꯄ ꯃꯌꯥꯝꯗꯨ ꯌꯦꯡꯉꯨ ꯆꯠꯂꯦ ꯏꯅꯥꯎꯕꯅ ꯑꯥꯏ ꯆꯠꯈ꯭ꯔꯦꯅꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯏ ꯃꯑꯣꯡꯁꯦ ꯅꯣꯛꯅꯤꯡꯕꯁꯨ ꯑꯃꯨꯛ ꯐꯥꯎꯏ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯕꯗ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯍꯦꯛ ꯇꯥꯏꯗ ꯊꯣꯝꯕꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯃꯤꯗꯤ ꯅꯨꯡꯁꯤꯅꯔꯒ ꯀꯥꯏꯅꯈꯤꯕꯩ ꯋꯥꯅꯔꯤꯅꯦ ꯑꯗꯨꯒ ꯃꯥꯗꯤ ꯅꯨꯡꯁꯤꯖꯕ ꯍꯧꯔꯛꯄꯗꯒꯤ ꯋꯥꯕ ꯍꯧꯈ꯭ꯔꯦꯅꯦ ꯑꯩꯈꯣꯏꯕꯨ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯃꯇꯦꯡ ꯄꯥꯡꯕꯤꯁꯤ ꯍꯥꯏꯔ ꯅꯠꯇ꯭ꯔꯒ ꯅꯣꯟꯗꯣꯅ ꯀꯃꯥꯏ ꯃꯇꯦꯡ ꯄꯥꯡꯗꯣꯔꯤꯒꯦ ꯃꯤꯒꯤ ꯅꯨꯄꯥ ꯂꯩꯕꯤ ꯃꯧꯗꯣ ꯃꯌꯨꯝꯗꯒꯤ ꯐꯥꯎꯔꯨꯁꯤ ꯍꯥꯏꯔꯣ ꯀꯔꯤꯅꯣ ꯑꯔꯦꯝꯕꯗ ꯃꯇꯦꯡ ꯄꯥꯡꯕꯕꯨ ꯈꯨꯜ ꯃꯤꯌꯥꯝꯅ ꯇꯣꯠꯅꯕ ꯊꯕꯛ ꯏꯅꯥꯎꯕꯅ ꯃꯇꯦꯡ ꯄꯥꯡꯐꯝꯁꯨ ꯈꯪꯗ ꯃꯥꯅ ꯊꯃꯣꯏ ꯀꯥꯏꯔꯒ ꯂꯩꯕꯗꯣ ꯌꯦꯡꯉ ꯂꯩ ꯇꯥꯕꯅꯤꯅꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯐꯈꯤꯁꯅꯤꯗ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯃꯥꯏ ꯃꯥꯡꯗꯅꯦ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯁꯥꯔꯒꯨꯝꯁꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯅꯥꯎꯕꯒꯤ ꯋꯥꯗꯨꯗ ꯌꯥꯔꯝꯃꯤ ꯅꯨꯃꯤꯠ ꯇꯥꯔꯛꯂꯤ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯂꯒ ꯂꯩ ꯃꯃꯥꯅ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯤꯕꯗꯨ ꯇꯥꯔꯁꯨ ꯈꯨꯝꯂꯨꯗ꯭ꯔꯦ ꯇꯨꯃꯤꯟ ꯍꯤꯞꯂꯒ ꯂꯩ ꯃꯃꯥ ꯆꯪꯂꯛꯂꯒ ꯀꯧꯔꯛꯏ ꯍꯥꯏ ꯏꯕꯨꯡꯉꯣ ꯆꯥꯛ ꯂꯣꯏꯔꯦꯅꯦ ꯄꯨꯟꯅ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥꯈꯣꯏ ꯆꯥꯊꯣꯛꯂꯨꯔꯣ ꯀꯔꯤ ꯆꯥꯁꯜꯂꯨꯔꯒꯦ ꯅꯪꯕꯨ ꯀꯩꯁꯨꯝ ꯆꯥꯗꯦ ꯄꯨꯛꯁꯤ ꯊꯟꯊꯟꯒꯠꯂꯤ ꯐꯔꯦ ꯐꯔꯦ ꯁꯥꯃꯨꯛꯇ ꯊꯥꯡꯒꯠꯂꯝꯒꯦꯀꯣ ꯍꯣꯔꯦꯟ ꯂꯥꯝꯃꯀꯥꯟꯗ ꯆꯥꯊꯣꯛꯑꯣ ꯆꯔꯥꯗꯤ ꯍꯦꯟꯒꯅꯨꯀꯣ ꯏꯃꯥꯈꯣꯏ ꯆꯥꯊꯣꯛꯂꯨꯔꯒꯦ ꯍꯣꯏ ꯑꯣꯏꯔꯣꯏꯗꯕ ꯃꯐꯝꯗꯅ ꯍꯦꯜꯂꯦ ꯆꯠꯅꯤꯡꯕ ꯃꯤꯌꯥꯝꯅ ꯌꯥꯗꯦ ꯍꯥꯏꯅꯔꯤꯕ ꯂꯝꯕꯤꯁꯤꯗ ꯌꯥꯗꯦ ꯈꯪꯅ ꯈꯪꯅ ꯆꯪꯁꯤꯟꯕꯁꯨ ꯍꯦꯜꯂꯦ ꯂꯩꯃ ꯅꯪꯁꯦ ꯃꯤꯡꯒꯧꯗꯗꯤ ꯏꯇꯩꯃꯅꯤꯀꯣ ꯑꯩꯅ ꯑꯍꯥꯟꯕ ꯎꯖꯈꯤ ꯃꯤꯀꯨꯞꯇꯨꯗ ꯅꯪꯁꯦ ꯃꯧꯅꯤ ꯍꯥꯏꯅ ꯈꯟꯈꯤꯗ꯭ꯔꯦ ꯑꯗꯨꯅꯔꯁꯨ ꯈꯪꯗꯦ ꯅꯪꯅ ꯅꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯈꯤꯕꯗ ꯉꯛꯄ ꯐꯥꯎꯈꯤꯕꯗꯣ ꯑꯩꯁꯦ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯃꯆꯥꯅꯤ ꯍꯥꯏꯅꯒꯗ꯭ꯔꯥ ꯃꯧ ꯅꯍꯥꯛꯇ ꯑꯩꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕ ꯋꯥꯍꯪꯁꯤꯅ ꯍꯦꯜꯂꯤ ꯇꯠꯇꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯑꯣꯠꯄꯁꯨ ꯅꯣꯡꯗꯝꯕ ꯃꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯔꯤ ꯄꯥꯎꯈꯨꯝ ꯂꯩꯇ꯭ꯔ ꯋꯥꯍꯪꯕꯨ ꯂꯩꯔꯝꯒꯅꯤ ꯈꯟꯅ ꯍꯪꯂꯤ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨꯁꯨ ꯋꯥꯔꯛꯂ ꯃꯥꯜꯂꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯎꯏꯊꯈ꯭ꯔꯦ ꯑꯍꯤꯡꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯅꯣꯡꯗꯝꯕ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯃꯃꯥꯒꯤ ꯆꯤꯡꯍꯤꯀꯣꯟꯗꯨ ꯄꯥꯏꯔꯒ ꯂꯩꯃꯍꯣꯏꯗ ꯂꯥꯛꯏ ꯃꯥꯅ ꯂꯩꯃꯍꯣꯏꯗ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯃꯪꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨ ꯂꯦꯞꯄꯤ ꯂꯩꯃꯒꯤ ꯅꯨꯄꯥꯗꯨꯁꯨ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯋꯥ ꯉꯥꯡꯗ꯭ꯔꯕꯗꯤ ꯐꯖꯔꯣꯏ ꯈꯟꯗꯨꯅ ꯅꯣꯡꯗꯝꯕ ꯇꯞꯅ ꯉꯥꯡꯂꯛꯏ ꯆꯤꯡꯍꯤ ꯂꯩꯃ ꯆꯤꯡꯍꯤ ꯂꯩꯕ ꯂꯥꯛꯏ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯀꯔꯤꯁꯨ ꯁꯥꯎꯕꯒꯤ ꯃꯇꯧ ꯎꯗꯕꯗꯨꯗ ꯅꯣꯡꯗꯝꯕ ꯉꯛꯄꯁꯨ ꯐꯥꯎꯏ ꯂꯩꯃꯁꯨ ꯏꯃꯨꯡꯗꯒꯤ ꯀꯣꯟ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯃꯤ ꯑꯇꯩꯗꯤ ꯉꯟꯅ ꯂꯥꯛꯅꯔꯒ ꯂꯣꯏꯅ ꯂꯧꯅꯈ꯭ꯔꯕꯅꯤ ꯅꯪ ꯂꯥꯛꯀꯅꯤ ꯈꯪꯗꯅ ꯏꯇꯩꯃꯅ ꯆꯤꯡꯍꯤꯁꯦ ꯈꯔ ꯈꯥꯛꯄꯤꯔꯤꯅꯤ ꯁꯤꯁꯤ ꯍꯥꯏꯕꯤꯔꯛꯂꯒꯦ ꯏꯇꯩꯃꯅ ꯈꯥꯛꯄꯤꯔꯝꯗ꯭ꯔꯗꯤ ꯑꯩꯗꯤ ꯌꯨꯝ ꯍꯟꯕꯗ ꯏꯃꯥꯅ ꯆꯩꯕꯤꯗꯣꯏꯅꯤ ꯁꯤꯜꯁꯤ ꯂꯩꯔꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯍꯣꯏ ꯅꯣꯡꯗꯝꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯥꯒꯤ ꯅꯨꯄꯥꯅ ꯉꯥꯡꯂꯛꯏ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩꯅ ꯅꯈꯣꯏꯅꯤꯒꯤ ꯅꯑꯣꯡ ꯌꯦꯡꯊꯣꯛꯀꯦꯅ ꯉꯁꯥꯏꯗ ꯌꯦꯡꯂꯤꯕꯅꯤ ꯅꯨꯄꯥꯁꯤꯁꯨ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯆꯣꯏꯊꯣꯛꯇꯦ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯪꯒꯣꯜꯁꯤꯗ ꯐꯝꯂꯤꯕꯩꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯅꯤꯅꯦ ꯑꯩꯅ ꯆꯥꯎꯔꯛꯂꯕꯗꯤ ꯅꯨꯄꯤ ꯅꯪ ꯆꯤꯡꯍꯤ ꯆꯐꯨꯗꯨꯒ ꯄꯨꯟꯅꯅꯦ ꯊꯨꯒꯥꯏꯕ ꯁꯣꯏꯔꯣꯏ ꯀꯔꯤꯅꯣꯃꯤ ꯃꯈꯣꯏ ꯃꯄꯥꯅ ꯀꯩꯁꯨ ꯈꯪꯖꯗꯕ ꯃꯤꯁꯤꯗ ꯑꯗꯨꯛ ꯂꯥꯟꯅ ꯎꯕꯤꯔꯤꯕꯗꯨꯕꯣ ꯄꯥꯈꯪ ꯂꯥꯛꯂꯤꯕꯁꯦ ꯃꯍꯥꯛ ꯈꯛꯇꯁꯨ ꯅꯠꯇꯦ ꯑꯇꯩꯁꯨ ꯂꯥꯛꯂꯤ ꯃꯃꯥꯒꯤ ꯃꯆꯟꯒꯤ ꯂꯨꯖꯅꯕꯅꯦ ꯍꯥꯏꯗꯅ ꯃꯣꯏꯅ ꯂꯥꯛꯂꯒ ꯂꯩꯕꯁꯨ ꯃꯌꯥꯎꯔꯤ ꯅꯨꯄꯤ ꯊꯤꯔꯕ ꯀꯌꯥꯁꯨ ꯂꯥꯛꯂꯤ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯑꯩꯒ ꯂꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯇꯥꯔꯤꯕ꯭ꯔꯣ ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯦꯅ ꯈꯨꯝꯂꯛꯀꯅꯨ ꯈꯪꯉꯤꯗꯅ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯤꯠꯌꯦꯡꯅꯩ ꯂꯥꯛꯂꯤꯕ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕꯒꯤꯅꯤ ꯑꯩꯅ ꯋꯥ ꯉꯥꯡꯂꯛꯂꯤꯕꯁꯦ ꯏꯁ ꯃꯤꯆꯪꯒꯁꯨ ꯆꯪꯂꯒ ꯑꯩꯒꯤ ꯆꯤꯟꯗꯛꯇꯒꯁꯨ ꯈꯨꯝꯃꯛꯄ ꯁꯥꯏ ꯀꯔꯥꯏ ꯁꯦꯜꯗꯨ ꯄꯤꯔꯛꯑꯣ ꯁꯤꯗꯤ ꯌꯥꯔꯣꯏ ꯍꯣꯔꯦꯟꯒꯤ ꯆꯦꯡ ꯆꯥꯔ ꯂꯩꯇꯦ ꯁꯤꯅ ꯋꯥꯂꯨꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯁꯦ ꯍꯥ ꯑꯩꯅ ꯅꯉꯣꯟꯗ ꯆꯥꯛ ꯊꯣꯡꯂꯅꯨ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯗꯅ ꯍꯤꯗꯥꯛ ꯊꯛꯂꯒ ꯂꯩꯔꯤꯁꯦ ꯅꯪꯒꯤ ꯆꯥꯛꯇꯣ ꯆꯥꯅꯤꯡꯗꯕꯒꯤꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯣ ꯅꯪꯅ ꯆꯥꯛꯇꯨꯁꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯄꯥꯈꯪꯗꯣ ꯀꯧꯔꯒ ꯄꯤꯖꯅꯕ꯭ꯔꯣ ꯂꯩꯃ
ꯃꯄꯨꯔꯣꯏꯕꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩꯗꯨꯗ ꯁꯥꯎꯒꯠꯂꯛꯏ꯫ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯩꯕꯨ ꯑꯣꯛꯇꯕꯤꯒꯨꯝꯅ ꯆꯩꯕꯤꯔꯤꯕ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯔꯥꯟꯕ ꯑꯝꯇ ꯇꯧꯔꯝꯗꯕ ꯇꯥꯔꯕꯗꯤ ꯀꯣꯟꯅ ꯅꯤꯡꯉꯝꯃꯛꯑꯣꯏ꯫ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯆꯤꯟꯖꯥꯛ ꯑꯃ ꯆꯥꯔꯒ ꯍꯤꯡꯂꯤꯕꯅꯤ, ꯆꯥꯗ꯭ꯔꯕꯗꯤ ꯂꯣꯏꯅ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯦ ꯂꯣꯏꯅ ꯁꯤꯟꯅꯔꯅꯤꯅ, ꯑꯗꯨꯒ ꯍꯤꯡꯅꯔꯤꯕꯁꯤꯁꯨ ꯆꯥꯛꯁꯤ ꯆꯥꯔꯒ ꯍꯤꯡꯂꯤꯕꯅꯤ꯫ ꯊꯕꯛ ꯁꯨꯕꯗ ꯆꯥꯛ ꯌꯥꯎꯗ꯭ꯔꯒ ꯀꯔꯝꯅ ꯍꯛꯆꯥꯡ ꯀꯟꯗꯧꯔꯤꯒꯦ? ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯍꯤꯗꯥꯛꯇ ꯊꯛꯂꯒ ꯂꯩꯕ ꯅꯍꯥꯛꯅ ꯍꯤꯡꯕꯒꯤ ꯃꯒꯨꯟꯕꯨ ꯀꯔꯤ ꯈꯪꯂꯤꯒꯦ? ꯍꯦ, ꯅꯆꯤꯟ ꯌꯥꯝ ꯈꯨꯝꯂꯒ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯟꯅꯔꯣꯏ꯫ ꯆꯤꯟ ꯄꯥꯜꯂꯤꯁꯦ ꯈꯨꯝꯅꯕꯅꯤ꯫ ꯑꯩꯅ ꯉꯥꯡꯗꯨꯅ ꯁꯨꯝ ꯂꯩꯁꯤꯜꯂꯒ ꯑꯩꯒꯤ ꯋꯥꯕꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯗꯨꯅ ꯑꯩꯁꯨ ꯉꯁꯤꯗꯤ ꯈꯥꯡꯂꯒ ꯂꯩꯕ ꯉꯝꯗ꯭ꯔꯤ꯫ ꯑꯩꯁꯨ ꯃꯤꯅꯤ꯫ ꯑꯩꯒꯤ ꯊꯧꯅꯥ ꯑꯣꯏꯔꯤꯕ ꯅꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯂꯒ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯈꯥꯡꯂꯒ ꯂꯩꯕ ꯉꯝꯗꯣꯏꯅꯣ? ꯃꯈꯣꯏ ꯃꯄꯥꯕꯨ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯅꯣꯡꯕꯨ ꯍꯪꯕꯤꯈ꯭ꯔꯕꯣ? ꯑꯗꯨꯗꯅꯤ ꯑꯩꯅ ꯅꯪꯁꯦ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯁꯦ꯫ ꯏꯆꯥ ꯑꯃ ꯂꯩꯗꯅ ꯑꯋꯥ ꯄꯣꯊꯥꯅꯤꯁꯨ ꯅꯠꯇꯦ꯫ ꯅꯪꯅ ꯍꯤꯡꯂꯤꯕꯗꯨꯕꯨ ꯀꯅꯥꯒꯤ ꯑꯁꯥꯗꯅꯣ? ꯅꯆꯥ ꯄꯣꯛꯇꯕ ꯅꯪꯗꯤ ꯅꯊꯟꯗ ꯁꯤꯒꯦꯁꯨ ꯁꯤꯖꯈ꯭ꯔꯣ꯫ ꯌꯨꯝꯁꯤ ꯂꯩꯕꯤꯔꯅꯨ꯫ ꯑꯩꯒꯤ ꯅꯥꯛꯁꯤ ꯂꯩꯔꯒ ꯅꯨꯄꯥ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝꯗ ꯏꯔꯥꯡ ꯇꯧꯅꯗꯅ ꯑꯣꯛꯇꯕꯤ ꯑꯣꯏꯅ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯆꯠꯄꯤꯈ꯭ꯔꯣ꯫ ꯆꯤꯡꯍꯤ ꯌꯣꯟꯕꯒꯤ ꯅꯃꯥꯗ ꯅꯪꯅ ꯆꯠꯂꯤꯕ ꯂꯤꯆꯠꯇꯣ ꯑꯩ ꯉꯁꯤꯗꯤ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯑꯩꯅ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯗ ꯈꯔ ꯉꯥꯡꯂꯨꯕꯒꯤ ꯅꯪꯅ ꯉꯥꯡꯂꯛꯂꯤ ꯃꯌꯥꯝꯁꯦ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯃꯃꯩ ꯃꯀꯣꯛ ꯁꯝꯗꯕ ꯋꯥꯗꯣ ꯉꯥꯡꯕꯤꯔꯛꯀꯅꯨ꯫ ꯑꯩꯁꯦ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯅꯠꯇꯦ꯫ ꯑꯩꯁꯨ ꯁꯥꯎꯕ ꯍꯩ꯫ ꯉꯥꯡꯅꯤꯡꯉꯦ ꯆꯩꯅꯤꯡꯉꯦ ꯍꯥꯏꯗꯅ ꯃꯤꯠꯅ ꯎꯕ ꯈꯔꯗ ꯄꯪꯁꯥ ꯁꯥꯒꯠꯂꯒ ꯉꯥꯡꯕꯗꯣ ꯇꯧꯕꯤꯅꯨ꯫ ꯑꯣ, ꯉꯁꯤꯗꯤ ꯅꯪꯒꯤꯁꯤ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯧꯔꯦꯗꯅ꯫ ꯐꯩ, ꯉꯁꯤꯗꯒꯤ ꯆꯤꯡꯍꯤꯒ ꯑꯃꯠꯇ ꯌꯣꯟꯕ ꯌꯥꯔꯣꯏ꯫ ꯆꯤꯡꯍꯤ ꯆꯐꯨꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯊꯨꯒꯥꯏꯕ ꯇꯥꯔꯦ꯫ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ? ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯄꯥꯅ ꯇꯧꯕꯤꯔꯤꯕꯗꯨꯕꯣ? ꯆꯤꯡꯍꯤ ꯆꯐꯨꯗꯨꯃꯗꯤ ꯊꯨꯒꯥꯏꯕꯤꯈꯤꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯖꯩ꯫ ꯌꯦꯅꯈꯥꯗ ꯊꯝꯂꯤꯕ ꯆꯐꯨꯗꯨ ꯄꯥꯏꯔꯒ ꯂꯩꯃꯥꯏꯗ ꯁꯥꯄꯣ ꯀꯟꯅ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯋꯥꯀꯣꯛ ꯑꯃ ꯄꯥꯏꯔꯒ ꯃꯔꯝ ꯂꯩꯇꯅ ꯂꯩꯃꯕꯨꯁꯨ ꯐꯨꯕ ꯍꯧꯔꯛꯏ꯫ ꯑꯩꯈꯣꯏ ꯃꯄꯥ, ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯃꯔꯥꯏ ꯂꯩꯇꯕ ꯆꯤꯡꯍꯤ ꯆꯐꯨꯁꯤꯁꯨ ꯊꯨꯒꯥꯏꯕꯤꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯐꯨꯔꯛꯂꯤꯕꯁꯤꯕꯣ? ꯑꯩꯈꯣꯏ ꯃꯄꯥ, ꯑꯩꯈꯣꯏ ꯃꯄꯥ! ꯅꯪꯅ ꯑꯩꯈꯣꯏꯁꯤ ꯄꯦꯟꯅ ꯐꯨꯔꯒ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯅꯤ꯫ ꯍꯩ, ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ꯫ ꯆꯠꯂꯣ, ꯅꯄꯥꯝ ꯆꯠꯂꯣ꯫ ꯑꯃꯨꯛ ꯍꯟꯅꯁꯨ ꯌꯨꯝꯁꯤ ꯍꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯆꯠꯂꯣ, ꯅꯪ ꯍꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯕꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯪꯒꯤ ꯇꯧꯁꯤꯟꯅꯕ ꯇꯥꯇꯣ ꯑꯩꯅ ꯇꯥꯅꯤꯡꯗꯦ꯫ ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ꯫ ꯌꯨꯝꯁꯤꯗ ꯋꯥꯈꯜ ꯏꯪꯅꯕꯇ ꯂꯩꯍꯧꯒ꯫ ꯆꯠꯂꯣ, ꯆꯠꯂꯣꯗꯤ ꯀꯣꯛ ꯆꯠꯂꯣꯗꯅ꯫ ꯅꯪ ꯍꯛꯆꯥꯡꯗꯨ ꯄꯥꯏꯔꯒ ꯏꯜꯂꯛꯇ꯭ꯔꯤꯉꯩꯗ ꯅꯪ ꯅꯈꯣꯡꯅ ꯊꯣꯡꯅ ꯆꯠꯈ꯭ꯔꯣ꯫ ꯂꯩꯃ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯃꯔꯝ ꯆꯥꯗꯅ ꯃꯄꯨꯔꯣꯏꯕꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯂꯩꯃ ꯃꯍꯥꯛꯁꯨ ꯇꯁꯦꯡꯅ ꯋꯥꯔꯧꯔꯕ ꯃꯥꯜꯂꯤ꯫ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯂꯒ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯄꯨꯔꯣꯏꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯔꯝ ꯆꯥꯗꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯆꯤꯡꯍꯤ ꯆꯐꯨꯗꯨꯁꯨ ꯈꯟꯊꯔꯨꯕ ꯂꯩꯇꯅ ꯊꯨꯒꯥꯏꯕꯤꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯆꯤꯡꯍꯤ ꯆꯐꯨ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯛꯆꯥꯛ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯋꯥꯃꯟꯕꯅ ꯍꯦꯜꯂꯕꯤ ꯂꯩꯃꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯌꯨꯝꯗ ꯍꯟꯅꯁꯨ ꯌꯦꯡꯂꯝꯗ꯭ꯔꯤ꯫ ꯃꯄꯥ ꯃꯥꯏꯀꯩ ꯑꯗꯨꯃꯛ ꯄꯥꯡꯈ꯭ꯔꯦ꯫ ꯃꯇꯝ ꯃꯥꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯕꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯗꯝꯕ ꯑꯌꯨꯛ ꯑꯗꯨꯗ ꯍꯥꯟꯅꯒꯨꯝ ꯆꯤꯡꯍꯤ ꯂꯩꯕ ꯂꯥꯛꯏ꯫ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯧ ꯅꯍꯥ ꯑꯅꯤꯈꯛ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯍꯦꯛ ꯇꯥꯔꯨꯔꯦ꯫ ꯐꯠꯁꯨ ꯐꯠꯇꯦꯗꯀꯣ ꯏꯆꯦ ꯂꯩꯃꯒꯤ ꯅꯨꯄꯥꯗꯣ꯫ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯆꯤꯡꯍꯤ ꯂꯩꯔꯤꯁꯦ ꯈꯪꯅ ꯆꯤꯡꯍꯤ ꯆꯐꯨꯗꯨꯕꯨ ꯊꯨꯒꯥꯏꯗꯅ ꯃꯥꯡꯍꯟꯕꯤꯔꯤꯕ꯫ ꯑꯗꯨꯒ ꯇꯞ ꯃꯈꯩꯁꯨ ꯐꯨꯕꯤꯔꯒ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯤꯅꯤꯅꯦ꯫ ꯃꯁꯤꯒꯨꯝꯕ ꯅꯨꯄꯥꯁꯤꯗꯤꯅꯦ ꯃꯩ ꯊꯥꯔꯒ ꯍꯥꯜꯂꯐꯥꯎ ꯏꯄꯦꯜꯂꯣꯏꯍꯦ ꯁꯩꯇ꯫ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯧ ꯑꯅꯤꯗꯨꯗ ꯅꯨꯡꯗꯝꯕ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯄꯥꯈꯠꯅ ꯂꯩꯃꯍꯣꯏꯗ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯊꯣꯡꯒꯥꯜꯗꯨꯗ ꯃꯤꯌꯥꯝ ꯈꯔ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯏꯕꯨꯡꯉꯣ, ꯆꯤꯡꯍꯤ ꯂꯩꯕ ꯂꯥꯛꯄ ꯑꯣꯏꯔꯗꯤꯅꯦ ꯍꯜꯂꯣ ꯏꯕꯨꯡꯉꯣ, ꯀꯥꯟꯅꯔꯣꯏ꯫ ꯂꯩꯃꯗꯣ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ꯫ ꯍꯜꯂꯛꯀꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯌꯦꯡꯉꯨ, ꯌꯦꯅꯈꯥ ꯃꯁꯤꯗ ꯆꯤꯡꯍꯤ ꯆꯐꯨꯁꯤꯁꯨ ꯀꯥꯏꯔꯒ ꯇꯥꯔꯤꯁꯦ꯫ ꯃꯥꯒꯤ ꯅꯨꯄꯥ ꯑꯉꯥꯎꯕꯗꯨꯅ ꯊꯨꯒꯥꯏꯕꯤꯔꯤꯅꯦ ꯍꯥꯏꯅꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯅ ꯈꯨꯜ ꯃꯁꯤꯗ ꯂꯥꯞꯅ ꯂꯩꯕꯅꯤꯅ ꯀꯔꯤꯁꯨ ꯇꯥꯍꯧꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯈꯪꯂꯝꯂꯕꯗꯤ ꯂꯩꯃꯗꯣ ꯀꯜꯂꯝꯒꯗꯕꯅꯤ꯫ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ, ꯋꯥꯁꯨ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯅꯤ꯫ ꯅꯨꯡꯗꯝꯕ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯗ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗꯦ꯫ ꯑꯀꯥꯏꯕ ꯆꯤꯡꯍꯤ ꯆꯐꯨꯗꯨ ꯎꯕꯒ ꯍꯦꯟꯅ ꯑꯗꯨꯝ ꯊꯃꯣꯏ ꯑꯋꯥꯕ ꯄꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯃꯥꯗ ꯆꯤꯡꯍꯤ ꯍꯥꯞꯅꯕ ꯀꯣꯟꯗꯨ ꯄꯤꯔꯛꯏ꯫ ꯍꯩꯃꯥ, ꯆꯤꯡꯍꯤ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯀꯩꯗꯧꯔꯕ? ꯆꯤꯡꯍꯤ ꯂꯩꯍꯧꯗ꯭ꯔꯕꯔꯣ? ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯂꯣꯏꯗ꯫ ꯑꯩ ꯈꯛꯁꯨ ꯑꯣꯏꯔꯝꯂꯣꯏꯗꯣ꯫
ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯑꯅꯝꯕꯅ ꯂꯩꯃꯗꯒꯤ ꯆꯤꯡꯍꯤ ꯂꯩꯕꯅꯤꯅ ꯊꯨꯅ ꯂꯣꯏꯕ ꯑꯣꯏꯔꯝꯒꯅꯤ. ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯉꯁꯤꯗꯤ ꯏꯁꯤꯡ ꯈꯤꯛꯂꯒ ꯇꯣꯛꯄ ꯇꯥꯔꯤꯕ꯭ꯔꯥ ꯑꯩꯕꯨ? ꯅꯣꯡꯗꯝꯕ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ. ꯃꯃꯥꯁꯨ ꯃꯁꯥꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ. ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯣꯡꯗꯝꯕ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯈꯤꯗ꯭ꯔꯤ. ꯃꯥꯒꯤ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯂꯩ. ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯈꯤꯗ꯭ꯔꯤ. ꯃꯃꯥꯅ ꯍꯪꯂꯕꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ. ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨꯅ ꯃꯥꯕꯨ ꯃꯌꯨꯝꯗꯒꯤ ꯅꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯂꯝꯄꯥꯛꯂꯣꯝꯗ ꯂꯥꯛꯏ. ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤ. ꯏꯅꯥꯎꯕꯅ, ꯅꯣꯡꯗꯝꯕ, ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ. ꯋꯥꯈꯜꯗꯣ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯃꯣ. ꯏꯇꯩꯃ ꯂꯩꯃꯗꯣ ꯁꯤꯗ ꯂꯩꯕꯗ ꯌꯥꯝ ꯋꯥꯖꯔꯕꯅꯤ. ꯑꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏ ꯂꯩꯖꯔꯝꯁꯅꯤ. ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯩꯍꯟꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ? ꯑꯩ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ. ꯃꯥꯕꯨ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯎꯠꯁꯕ ꯐꯪꯕꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ. ꯀꯩꯒꯤꯅꯣ ꯑꯩꯅ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯤꯁꯦ? ꯐꯪꯗ꯭ꯔꯁꯨ ꯃꯥꯕꯨ ꯅꯨꯡꯇꯤꯒꯤ ꯎꯖꯕꯗꯤ ꯌꯥꯏꯅ. ꯑꯗꯨꯁꯨ ꯌꯥꯗꯕꯒꯤꯔꯥ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯅ ꯎꯕ ꯐꯪꯂꯛꯇ꯭ꯔꯤꯕ? ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯗꯨꯅ ꯀꯞꯂꯦ ꯃꯄꯤ ꯇꯥꯅ. ꯃꯇꯥꯎꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ. ꯊꯣꯝꯕ ꯐꯤꯡꯅꯥꯏꯔꯛꯏ. ꯍꯦꯔꯥ, ꯁꯤ ꯌꯧꯔꯗꯤ ꯏꯇꯩꯃ ꯂꯩꯕ ꯌꯨꯝꯗꯣ ꯊꯤꯔꯨꯁꯤ. ꯃꯈꯥ ꯇꯥꯕꯗꯤ ꯊꯣꯛꯄꯝ ꯂꯥꯛꯆꯔꯁꯅꯤ. ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯨꯄꯥꯒꯁꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗ꯭ꯔꯕꯅꯤꯅ ꯏꯇꯥꯎꯅ ꯅꯨꯡꯁꯤꯖꯕꯁꯦ ꯐꯣꯡꯗꯣꯛꯄ ꯌꯥꯔꯦꯅ. ꯑꯩꯗꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯈꯜꯂꯤ. ꯅꯣꯏꯗꯤ ꯀꯩ ꯈꯟꯒꯦ? ꯇꯣꯟꯗꯣꯟ, ꯍꯣꯏ ꯑꯩꯁꯨ ꯌꯥꯔꯦ. ꯅꯣꯡꯗꯝꯕ, ꯇꯣꯛꯑꯁꯤ. ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯟꯕ ꯍꯧꯅꯕ꯭ꯔꯣ? ꯑꯩꯈꯣꯏ ꯂꯩꯁꯤꯗꯤ. ꯀꯞꯀꯅꯨ, ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ. ꯏꯅꯥꯎꯕꯅ, ꯑꯗꯨꯗꯤ ꯃꯈꯣꯏ ꯏꯃꯥꯗꯁꯨ ꯋꯥꯔꯤ ꯁꯥꯁꯤ. ꯃꯣꯏ ꯏꯃꯥ ꯄꯥꯕꯅ ꯌꯥꯗ꯭ꯔꯤꯅꯦꯅ ꯑꯃꯨꯛ ꯇꯤꯛꯅ ꯇꯧꯕꯤꯔꯗꯤ ꯑꯁ ꯏꯇꯩꯃ ꯂꯩꯃꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯅꯤ. ꯅꯣꯡꯗꯝꯕꯅ, ꯀꯩꯗꯧꯕꯩ ꯋꯥꯗꯣꯏꯕ? ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯗꯤ ꯃꯄꯤ ꯃꯔꯤꯛ ꯑꯃꯐꯥꯎ ꯇꯥꯍꯜꯂꯣꯏ. ꯏꯃꯥꯗꯁꯨ ꯑꯩꯅ ꯐꯖꯅ ꯍꯥꯏꯈꯤ. ꯅꯈꯣꯏꯅꯁꯨ ꯍꯥꯏꯌꯣ. ꯊꯣꯝꯕꯅ, ꯍꯥꯏꯗꯠꯂ ꯂꯣꯏꯔꯦ ꯀꯩꯅꯣ. ꯑꯗꯨꯏꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ. ꯂꯥꯛꯑꯣꯁꯦ, ꯌꯨꯝꯗ ꯅꯨꯡꯉꯥꯏ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ. ꯆꯩ ꯆꯥꯔꯁꯨ ꯄꯨꯟꯅ ꯆꯥꯔꯁꯤ. ꯏꯇꯩꯃꯗꯣ ꯑꯩꯈꯣꯏ ꯊꯤꯔꯨꯔꯒꯦ. ꯅꯣꯡꯗꯝꯕꯕꯨ ꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯏ. ꯃꯁꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯇꯧꯕꯤꯔꯒꯦꯅ ꯈꯜꯂꯝꯃꯤ. ꯏꯅꯥꯎꯕ, ꯊꯣꯝꯕ ꯑꯃꯗꯤ ꯇꯣꯟꯇꯣꯟ ꯃꯈꯣꯏ ꯍꯨꯝ ꯆꯪꯗꯅ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯆꯠꯇꯅ ꯂꯩꯃꯕꯨ ꯊꯤꯔꯝꯃꯤ. ꯊꯃꯣꯏꯅ ꯍꯦꯟꯅ ꯅꯨꯡꯁꯤꯃꯜꯂꯁꯨ ꯐꯪꯗꯦ ꯍꯥꯏꯕꯒꯨꯝꯅ ꯃꯈꯣꯏꯅ ꯊꯤꯔꯤꯕꯗꯨ ꯐꯪꯂꯝꯗꯦ. ꯑꯁꯨꯝꯅ ꯊꯥꯕꯨꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯅꯣꯡꯗꯝꯕꯁꯨ ꯌꯥꯎꯅ ꯃꯈꯣꯏ ꯃꯔꯤ ꯆꯪꯗꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯈꯨꯜ ꯑꯄꯤꯛꯄ, ꯃꯤ ꯌꯥꯝꯅ ꯇꯥꯗꯕ ꯑꯃꯗ ꯂꯩꯃꯒꯤ ꯌꯨꯝ ꯊꯤꯕ ꯐꯪꯂꯦ. ꯈꯨꯜꯒꯤ ꯃꯤ ꯑꯃꯗ ꯍꯪꯕꯗꯒꯤ ꯈꯪꯂꯦ ꯅꯣꯡꯗꯝꯕ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯇꯧꯖꯔꯛꯏ. ꯃꯇꯝ ꯀꯨꯏꯅ ꯅꯣꯛꯂꯨꯗ꯭ꯔꯕ ꯃꯥꯏꯊꯣꯡꯗꯨ ꯉꯁꯤꯗꯤ ꯃꯀꯥ ꯂꯥꯝꯖꯔꯛꯏ. ꯃꯈꯣꯏ ꯃꯔꯤꯁꯨ ꯇꯥꯛꯂꯤꯕ ꯌꯨꯝ ꯑꯗꯣꯝꯗ ꯇꯝꯅ ꯂꯥꯛꯏ. ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯂꯩꯃ ꯃꯈꯣꯏꯒꯤ ꯌꯨꯝ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯖꯨꯕꯥ ꯀꯨꯁꯨꯝ ꯑꯗꯨꯒꯤ ꯃꯅꯥꯗꯨ ꯂꯥꯝꯗꯨꯅ ꯍꯦꯛꯂꯝꯃꯤ. ꯅꯣꯡꯗꯝꯕꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ. ꯆꯤꯡꯍꯤ ꯐꯨꯠꯇꯣꯏꯔꯣ? ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯂꯩꯃ ꯌꯦꯡꯊꯣꯔꯛꯄꯗ ꯅꯣꯡꯗꯝꯕ ꯂꯦꯞꯂꯝꯕꯗꯨꯗ ꯒꯛ ꯉꯥꯏꯔꯛꯏ. ꯀꯩꯅꯣ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ? ꯑꯩꯗꯤ ꯆꯤꯡꯍꯤ ꯌꯣꯟꯗ꯭ꯔꯦ. ꯁꯤꯗꯤ ꯑꯩꯒꯤ ꯂꯨꯖꯅꯕꯒꯤ ꯍꯦꯛꯄꯅꯤ. ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯆꯤꯡꯍꯤ ꯂꯨꯗꯕꯗ ꯃꯁꯝ ꯂꯣꯏꯅ ꯐꯠꯇ꯭ꯔꯦꯅ ꯑꯗꯨꯝ ꯍꯥꯏ. ꯏꯃꯥꯒꯤ ꯆꯤꯡꯍꯤ ꯐꯨꯠꯄ. ꯀꯩꯅꯣ ꯑꯩꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤꯕꯣ? ꯇꯨꯡꯗ ꯂꯩꯔꯤꯕ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯏ. ꯊꯣꯝꯕꯅ, ꯍꯟꯗꯣꯛꯁꯤ, ꯃꯊꯤꯕꯣꯡꯗꯤ ꯄꯥꯅꯤ, ꯑꯗꯨꯒ ꯅꯨꯄꯤꯒꯁꯨ ꯄꯥꯝꯖꯔꯤ. ꯀꯩꯅꯣꯅꯦ ꯏꯇꯩꯃ, ꯋꯥꯁꯦ ꯍꯦꯛꯇ ꯁꯝꯖꯤꯜꯂꯛꯀꯦ. ꯏꯇꯥꯎꯁꯦ ꯅꯣꯡꯗꯝꯕ, ꯅꯨꯡꯇꯤꯒꯤ ꯏꯇꯩꯃꯗꯒꯤ ꯆꯤꯡꯍꯤ ꯂꯩꯕ ꯂꯥꯛꯁꯟꯅꯔꯒ ꯂꯣꯟꯅ ꯌꯦꯡꯕ ꯅꯨꯄꯥꯗꯨꯅꯤ. ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩ ꯋꯥꯈꯜ ꯑꯝꯇ ꯇꯥꯗ꯭ꯔꯦ. ꯅꯈꯣꯏ ꯃꯔꯤꯅ ꯑꯁꯨꯛ ꯂꯥꯞꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣꯃꯤ? ꯏꯅꯥꯎꯕꯅ, ꯏꯇꯩꯃ, ꯅꯅꯥꯎ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯃꯨꯟꯅ ꯈꯟꯖꯤꯜꯂꯨꯔꯗꯤ ꯆꯩ ꯃꯔꯛꯇꯅ ꯂꯥꯛꯏꯁꯦ. ꯏꯇꯥꯎ ꯅꯣꯡꯗꯝꯕꯁꯦ ꯏꯇꯩꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯧꯔ ꯃꯥꯜꯂꯤ. ꯑꯗꯨꯅ ꯏꯇꯩꯃꯅ ꯍꯦꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯋꯥ ꯅꯨꯡꯒ ꯉꯥꯡꯗ꯭ꯔꯕꯅꯤ. ꯆꯥꯕꯁꯨ ꯇꯨꯝꯕꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯖꯗ꯭ꯔꯕꯅꯤ. ꯃꯈꯣꯏ ꯏꯃꯥꯁꯨ ꯏꯇꯥꯎꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯏꯇꯩꯃꯕꯨ ꯊꯤꯕꯗ ꯑꯌꯥꯕ ꯄꯤꯔꯛꯏꯁꯤꯅꯤ. ꯂꯩꯃꯗꯨ ꯏꯅꯥꯎꯕꯒꯤ ꯋꯥꯗꯨꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯖꯗꯦ. ꯃꯁꯥꯗ ꯉꯛꯄꯁꯨ ꯐꯥꯎꯏ, ꯑꯗꯨꯒ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯏ. ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯤꯜꯂꯤ. ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯇꯥꯔꯤꯕ ꯂꯩꯃꯒꯤ ꯃꯃꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯏꯆꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯅꯥꯕꯨꯅꯣ ꯑꯩꯒꯤ ꯏꯆꯥ ꯃꯔꯥꯏꯕꯛ ꯊꯤꯕꯤ, ꯏꯆꯥ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯖꯩ ꯄꯥꯝꯖꯩꯅ ꯍꯥꯏꯔꯤꯁꯤꯅ? ꯏꯅꯥꯎꯕꯅ,
ꯅꯪꯗꯝꯕ ꯃꯃꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯣꯛꯐꯠꯀꯁꯨ ꯇꯧꯏ ꯆꯪꯉꯨꯍꯦ ꯌꯥꯔꯛꯄꯁꯨ ꯀꯅꯥ ꯈꯪꯕꯅꯣ ꯆꯪꯉꯨꯃꯤ ꯑꯩꯅꯦꯃ ꯂꯥꯟꯅꯗꯤ ꯈꯟꯕꯤꯅꯣ ꯏꯇꯩꯃꯁꯦ ꯑꯩꯅ ꯅꯨꯡꯁꯤꯖꯔꯨꯔꯦ ꯑꯗꯨꯕꯨ ꯑꯩ ꯅꯣꯡꯃꯇ ꯑꯀꯥꯏꯕ ꯊꯕꯛꯇꯤ ꯇꯧꯖꯈꯤꯗꯦ ꯈꯪꯍꯧꯗꯅ ꯏꯇꯩꯃ ꯆꯠꯈ꯭ꯔ ꯇꯥꯕꯗ ꯑꯩ ꯂꯩꯐꯝ ꯈꯪꯗꯕꯗꯒꯤ ꯃꯇꯝ ꯆꯪꯅ ꯊꯤꯔꯛꯏꯁꯤꯅꯤ 이마나서 아이부 아무튼 누시비요 푸기수 푸비요 아도 ꯌꯥꯝ ꯀꯟꯅꯗꯤ ꯐꯨꯕꯤꯒꯅꯨ ꯑꯩꯅ ꯇꯧꯔꯤꯁꯦ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯑꯩ ꯏꯁꯥꯅ ꯈꯪꯖꯩ ꯂꯩꯃꯅ ꯃꯗꯨ ꯈꯪꯅ ꯈꯪꯅ ꯀꯩꯒꯤꯅꯣ ꯑꯔꯥꯟꯕ ꯋꯥꯈꯜꯗꯣ ꯑꯗꯨꯝ ꯈꯟꯖꯤꯜꯂꯤꯕ ꯌꯨꯝꯁꯤꯗ ꯅꯈꯣꯏꯅ ꯂꯥꯛꯂꯒ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯔꯅꯤ ꯁꯤꯔꯣ ꯑꯗꯨꯒ ꯑꯩꯁꯦ ꯃꯧꯅꯤ ꯅꯪꯅ ꯄꯥꯈꯪ ꯅꯪꯅ ꯉꯥꯡꯂꯤ ꯋꯥꯁꯤꯡꯗꯣ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯃꯧ ꯑꯣꯏꯔꯁꯨ ꯌꯨꯝꯁꯤ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯂꯥꯏꯕꯛ ꯊꯤꯔꯤꯕ ꯅꯪꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯦ ꯑꯩꯅ ꯅꯨꯡꯁꯤꯈꯤꯕꯁꯨ ꯃꯧꯅꯤ ꯈꯪꯂꯒ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯦ ꯇꯥꯗꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯑꯩ ꯑꯁꯨꯝꯅ ꯀꯩꯁꯨ ꯍꯥꯏꯈꯤꯗꯕꯅꯤ ꯋꯥ ꯐꯥꯎꯕ ꯉꯥꯡꯂꯝꯃꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯤ ꯂꯩꯔꯕꯅꯤꯅ ꯑꯩꯁꯨ ꯍꯥꯏꯖꯔꯤꯁꯤꯅꯤ ꯅꯪꯅ ꯃꯧ ꯑꯣꯏꯔꯁꯨ ꯑꯩꯅꯗꯤ ꯅꯨꯡꯁꯤꯌꯦ ꯆꯦꯜꯂꯨꯔꯕ ꯑꯣꯏꯔꯝꯂꯁꯨ ꯑꯩꯅ ꯑꯗꯨꯝ ꯅꯨꯡꯁꯤꯌꯦ ꯃꯁꯥꯅ ꯌꯥꯗꯅ ꯆꯪꯁꯤꯜꯂꯨꯕ ꯂꯥꯏꯕꯛ ꯊꯤꯕꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯅꯍꯥꯛꯁꯨ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯑꯃꯨꯛꯇꯪ ꯊꯝꯕꯤꯌꯨ ꯏꯀꯥꯏꯒꯤ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛꯅ ꯊꯩꯔꯒ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯃꯨꯛꯇꯪꯗꯤ ꯌꯥꯕꯤꯌꯨ ꯃꯣꯡꯍꯥꯗ ꯇꯞꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯁꯤꯗ ꯂꯩꯃꯁꯨ ꯃꯄꯤꯔ ꯆꯦꯅ ꯇꯥꯔꯤ ꯂꯩꯃꯒꯤ ꯃꯃꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯨꯄꯥꯁꯦ ꯏꯃꯥ ꯃꯁꯛ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯍꯩꯁꯤꯗ ꯈꯪꯏ ꯏꯆꯥꯕꯨ ꯃꯥꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯅꯈꯣꯏꯒꯤ ꯋꯥꯗ ꯏꯃꯥꯅ ꯌꯥꯎꯁꯤꯟꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯅꯝꯐꯨꯗ ꯌꯥꯎ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯍꯤꯡꯉꯣꯏ ꯌꯨꯝꯁꯤꯗ ꯅꯪꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯅꯦ ꯑꯍꯥꯟꯕꯗ ꯂꯥꯏꯕꯛ ꯊꯤꯔꯨꯔꯕꯁꯨ ꯅꯍꯥꯛꯀꯤ ꯑꯅꯤꯔꯛ ꯁꯨꯕꯗ ꯂꯥꯏꯕꯛ ꯆꯨꯝꯃꯣꯅ ꯇꯝꯂꯝꯕ ꯑꯣꯏꯕꯒꯤꯅꯤꯅꯦ ꯏꯁꯥꯅ ꯂꯥꯟꯗꯕꯃꯛꯇꯕꯨ ꯑꯣꯏꯔꯕꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯁꯨꯅꯦ ꯅꯪꯕꯨ ꯏꯃꯥ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯄꯥꯈꯪ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯂꯣ ꯍꯥꯏꯕꯅꯣ ꯑꯩꯅ ꯍꯦꯛ ꯆꯠꯈꯤ ꯃꯤꯀꯨꯞꯇꯨꯗ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕꯤꯕ ꯀꯌꯥꯅ ꯈꯨꯔꯛ ꯍꯥꯡꯗ ꯂꯩꯒꯅꯤ ꯏꯃꯥ ꯅꯣꯡꯗꯝꯕꯅ ꯄꯨꯝꯅꯃꯛꯇꯣ ꯑꯩꯅ ꯉꯥꯛꯊꯣꯛꯀꯅꯤ ꯈꯨꯜ ꯑꯗꯨ ꯅꯪꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯅꯔꯤꯕꯅꯤ ꯅꯪꯅꯕꯨ ꯅꯁꯥꯅ ꯌꯥꯝꯅ ꯂꯥꯛꯄꯅꯦ ꯍꯥꯏꯕꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦ ꯉꯥꯡꯅꯕꯤꯅ ꯃꯤꯁꯨ ꯂꯩꯔꯣꯏ ꯂꯩꯔꯕꯁꯨ ꯅꯣꯡꯗꯝꯕ ꯑꯩꯅ ꯊꯧꯅꯥ ꯐꯅ ꯊꯦꯡꯅꯒꯅꯤ ꯇꯣꯟꯇꯣꯟꯅ ꯈꯔ ꯇꯧꯔꯤꯍꯦ ꯃꯥꯏꯁꯤꯗꯤ ꯈꯨꯄꯥꯛ ꯆꯥꯕꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯄ ꯁꯣꯏꯔꯣꯏ ꯌꯦꯡꯕꯗ ꯀꯟꯁꯤꯀꯣ ꯏꯅꯥꯎꯕꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯖꯩꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯏ ꯋꯥꯈꯜꯒ ꯁꯥꯒꯠꯂꯒ ꯌꯦꯡꯉꯝꯕꯁꯦ ꯄꯤꯛꯀ ꯍꯦꯜꯂꯤ ꯊꯣꯝꯕꯅ ꯑꯁ ꯁꯨ ꯉꯥꯡꯅꯗ ꯂꯩ ꯏꯃꯥꯅꯁꯨ ꯌꯥꯔꯦꯅ ꯍꯥꯏꯕꯒꯨꯝꯕꯅꯤ ꯑꯗꯨꯅ ꯏꯇꯩꯃ ꯆꯠꯂꯁꯤ ꯀꯥꯟꯗꯦ ꯂꯝ ꯌꯥꯝ ꯂꯥꯞꯄꯦ ꯈꯔ ꯂꯩꯔꯒ ꯏꯃꯥꯁꯤꯁꯨ ꯏꯇꯥꯎ ꯅꯣꯡꯗꯝꯕ ꯍꯣꯏꯗ ꯄꯨꯟꯅ ꯊꯝꯃꯨ ꯅꯣꯡꯗꯝꯕ ꯊꯦꯡꯖꯤꯟꯈ꯭ꯔꯗ ꯁꯨꯝ ꯉꯥꯡꯂ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯅꯣꯡꯗꯝꯕꯅ ꯀꯔꯤ ꯈꯜꯂꯤꯅꯣ ꯂꯩꯃ ꯈꯨꯝꯗꯤ ꯇꯨꯃꯤꯟꯅ ꯂꯩ ꯅꯣꯡꯗꯝꯕꯅ ꯈꯨꯝꯗ꯭ꯔꯕꯅꯤꯅ ꯌꯥꯔꯦꯅ ꯂꯧꯔꯒꯦ ꯏꯃꯥ ꯂꯩꯃꯁꯤ ꯄꯨꯈꯤꯕ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯂꯩꯃ ꯀꯥꯏꯅ ꯃꯤꯡ ꯄꯜꯂꯛꯄꯗꯨꯗ ꯂꯩꯃꯗꯨ ꯅꯣꯡꯗꯝꯕꯗ ꯐꯠ ꯌꯦꯡꯈꯠꯂꯛꯏ ꯃꯃꯥꯅ ꯏꯆꯥ ꯅꯨꯄꯤꯁꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯍꯟꯒꯅꯨꯀꯣ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯆꯥꯅꯤ ꯂꯩꯃꯅ ꯏꯃꯥ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩꯕꯨ ꯌꯨꯝꯁꯤ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯣ ꯅꯣꯡꯗꯝꯕꯅ ꯀꯥꯟꯗꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯏꯃꯥꯗ ꯄꯨꯟꯅ ꯈꯨꯔꯨꯝꯂꯒ ꯆꯠꯈ꯭ꯔꯁꯤ ꯂꯥꯎꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯗꯝꯕꯅ ꯂꯩꯃꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯃꯃꯥꯗ ꯄꯨꯟꯅ ꯈꯨꯔꯝꯃꯤ ꯃꯔꯥ ꯂꯩꯇꯕꯤ ꯑꯄꯪꯕꯤ ꯂꯩꯃꯗꯣ ꯅꯣꯡꯗꯝꯕꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯗ ꯋꯥꯁꯨ ꯍꯥꯏꯖꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯌꯥꯕ ꯇꯥꯔꯝꯃꯤ ꯃꯃꯥꯅꯁꯨ ꯍꯔꯥꯎꯅ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯌꯥꯕ ꯄꯤꯔꯛꯂꯕꯗ ꯂꯩꯃꯁꯨ ꯅꯣꯡꯗꯝꯕꯒꯤ ꯃꯇꯨꯡ ꯏꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯗꯝꯕꯅ ꯂꯩꯃꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯨꯔꯛꯄꯁꯤꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯉꯛꯄꯁꯨ ꯐꯥꯎꯅꯔꯝꯃꯤ ꯈꯔ ꯑꯃꯅ ꯂꯩꯃꯒꯤ ꯈꯜꯂꯒ ꯍꯔꯥꯎꯕꯁꯨ ꯌꯥꯎꯔꯝꯃꯤ ꯅꯣꯡꯗꯝꯕꯒꯤ ꯃꯃꯥꯅꯁꯨ ꯃꯆꯥꯅꯨꯄꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤꯁꯤ ꯂꯩꯃꯅꯤ ꯈꯪꯂꯕꯗ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯂꯩꯃꯒꯤ ꯆꯤꯡꯍꯤ ꯑꯃꯨꯛ ꯍꯟꯅ ꯂꯨꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯁꯣꯝꯗ ꯂꯩꯃꯒꯤ ꯅꯨꯄꯥꯗꯨ ꯅꯣꯡꯗꯝꯕꯅ ꯂꯩꯃ ꯄꯨꯔꯛꯂꯦ ꯇꯥꯕꯗ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯅ ꯌꯣꯝꯂꯤ ꯌꯨꯝꯗꯒꯤ ꯃꯁꯥꯃꯛꯅ ꯇꯥꯟꯊꯣꯛꯈꯤꯕꯁꯨ ꯑꯣꯏꯕꯅ ꯃꯥꯅ ꯆꯪꯁꯤꯜꯂꯒ ꯋꯥ ꯉꯥꯡꯂꯨꯕꯁꯨ ꯉꯝꯗꯦ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯥꯅ ꯂꯩꯃꯗ ꯑꯣꯠꯄ ꯅꯩꯕ ꯇꯧꯕꯗꯨ ꯈꯪꯕ ꯑꯣꯏꯕꯅ ꯃꯥꯒꯤ ꯃꯤꯆꯪꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯥꯅ ꯊꯨꯒꯥꯏꯈꯤꯕ ꯆꯤꯡꯍꯤ ꯆꯐꯨ ꯑꯀꯥꯏꯕꯗꯨ ꯇꯞꯅ ꯈꯨꯟꯒꯠꯇꯨꯅ ꯇꯝꯄꯥꯛꯇ ꯊꯝꯃꯤ ꯂꯩꯃ ꯋꯥꯔꯁꯨ ꯋꯥꯏ ꯍꯥꯏꯉꯝꯗꯕꯤ
ꯃꯋꯥꯟ ꯃꯤꯅꯣꯛꯇ ꯅꯣꯛꯂꯒ ꯂꯩꯖꯔꯝꯃꯤ ꯅꯪꯁꯦ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅꯤꯀꯣ ꯅꯍꯥꯛꯅ ꯊꯋꯥꯏ ꯌꯥꯎꯅ ꯆꯤꯡꯍꯤ ꯐꯨꯠꯆꯕ ꯆꯐꯨ ꯑꯁꯤꯁꯨ ꯑꯩꯒꯤ ꯄꯥꯞ ꯆꯦꯜꯂꯕ ꯈꯨꯠꯁꯤꯅ ꯊꯨꯒꯥꯏꯈꯤꯕꯅꯤ ꯆꯐꯨ ꯑꯁꯤꯅ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕꯀꯣ ꯂꯩꯃ ꯅꯪꯒꯤ ꯊꯃꯣꯏꯁꯨ ꯃꯇꯝ ꯑꯃꯗ ꯀꯥꯏꯔꯝꯒꯅꯤꯀꯣ ꯑꯩꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯕ ꯐꯪꯅ ꯂꯩꯖꯔꯝꯕ ꯅꯪꯁꯦ ꯉꯁꯤꯗꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯅꯣꯛꯇꯨꯅ ꯂꯩ ꯇꯥꯕꯗ ꯑꯩꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕꯒꯨꯝ ꯇꯧꯔꯤ ꯂꯥꯟꯅꯤ ꯂꯩꯃ ꯑꯩ ꯂꯥꯟꯅꯤ ꯆꯐꯨ ꯑꯀꯥꯏꯕꯁꯤꯡ ꯑꯗꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯗꯨꯅ ꯀꯞꯂꯤ ꯑꯗꯨꯕꯨ ꯑꯈꯥꯡ ꯀꯟꯕꯤ ꯃꯔꯥ ꯂꯩꯇꯕꯤ ꯃꯔꯝꯆꯠ ꯆꯨꯝꯕꯤ ꯂꯩꯃ ꯃꯍꯥꯛꯇꯤ ꯃꯧ ꯑꯣꯏꯖꯔꯕꯁꯨ ꯅꯣꯡꯗꯝꯕꯒꯤ ꯏꯃꯨꯡꯗ ꯑꯐꯕꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯂꯩꯔꯤ ꯂꯝꯆꯠꯅꯕꯨ ꯆꯨꯝꯂꯕ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯂꯕꯗꯤ ꯂꯥꯏꯕꯛ ꯊꯤꯔꯕꯁꯨ ꯂꯩꯃꯒꯨꯝꯅ ꯃꯇꯤꯛ ꯆꯥꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯤ ꯃꯇꯝꯁꯨ ꯂꯥꯛꯈꯤꯅꯤ